ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯅꯥꯂꯤꯀꯥꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯥꯡꯂꯦꯟ ꯀꯦ ꯍꯩꯁ꯫ ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯈꯥꯂꯤꯋꯥꯔ ꯀꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯅꯁꯨ ꯀꯂꯛ ꯃꯤꯍꯧꯕ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯤꯀꯨꯞ ꯀꯥꯡꯗꯦ ꯂꯥꯟ ꯁꯤꯡꯅꯕꯒꯤ ꯆꯦꯔꯣꯜꯅ ꯁꯅꯊꯣꯡꯗ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯛ ꯆꯥꯎꯔꯕ ꯂꯥꯟꯕꯨꯡ ꯑꯗꯨꯁꯨ ꯂꯥꯟ ꯑꯗꯨꯝ ꯁꯣꯛꯅꯔꯝꯃꯤ꯫ ꯂꯥꯟꯗꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯩꯕꯥꯛꯅꯤ, ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯊꯤꯔꯛꯇꯔꯤ꯫ ꯆꯍꯤ 4 ꯍꯥꯏꯔꯛꯂꯦ ꯂꯥꯟꯒꯤ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯑꯁꯨꯛꯄ ꯆꯤꯅꯨꯡꯗꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯁꯤꯡ ꯅꯥꯁꯤꯡꯂꯕ ꯍꯜꯂꯦꯠ ꯍꯥꯏꯔꯤꯕ ꯍꯨꯔꯥꯟꯕ ꯂꯨꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯈꯨꯠꯁꯤꯟꯅꯅꯕ ꯍꯨꯔꯥꯟꯕ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯌꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯪꯂꯔꯣꯏꯁꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯑꯩꯁ, ꯃꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯀꯣꯜ ꯌꯧꯔꯦꯗꯅ꯫ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯌꯥꯝꯂꯕ ꯃꯤꯁꯤꯡ ꯅꯥꯁꯤꯡꯂꯕ ꯍꯜꯂꯦꯠ ꯍꯨꯔꯥꯟꯕꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯅꯤ꯫" ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯏꯇꯥꯎ, ꯆꯤꯡꯈꯣꯡꯗ ꯑꯃꯁꯨ ꯐꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯃꯁꯤꯗꯤ꯫" ꯍꯥꯏꯅꯔꯤꯉꯩꯗ ꯍꯜꯂꯦꯠꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯨꯔꯥꯟꯕꯁꯤꯡ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯑꯁꯣꯡꯕ ꯅꯥꯔꯛꯇꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯉꯁꯤꯗꯤ ꯃꯤ ꯊꯣꯡꯕ ꯆꯥꯒꯦꯗꯣ꯫" ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯖꯣꯞ ꯂꯥꯎꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯅꯤꯔꯛꯀꯤ ꯈꯨꯌꯥꯟꯗ ꯃꯀꯣꯛꯇꯨ ꯇꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯤ ꯍꯥꯠꯂꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯤꯆꯝꯁꯤꯡꯕꯨ ꯍꯨꯔꯥꯟꯕꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯂꯤꯕ ꯍꯜꯂꯦꯠ ꯂꯨꯞ ꯑꯁꯤꯒꯤ ꯃꯀꯣꯛꯅꯤ꯫ ꯃꯥꯅ ꯃꯤꯁꯤꯡꯗ ꯍꯨꯔꯥꯟꯍꯟꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯈꯥꯏꯕꯤꯔꯒ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕ ꯁꯔꯤꯛ ꯁꯔꯥ ꯌꯥꯝꯅ ꯍꯩꯕ ꯍꯨꯔꯥꯟꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯅꯊꯣꯏ ꯃꯥꯡꯕ ꯇꯥꯏꯔꯣ ꯉꯁꯤꯗꯤ? ꯈꯣꯡꯂꯣꯏꯁꯥ, ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯄꯨꯟꯗꯨꯅ ꯄꯨꯁꯤ, ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩꯁꯥꯜꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯁꯤ꯫" ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯔ ꯈꯛꯇꯃꯛ ꯑꯣꯏꯕꯅ ꯍꯨꯔꯥꯟꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯗ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯅꯊꯧꯅꯥꯕꯨ ꯌꯥꯝꯅ ꯂꯩꯔꯤꯅꯦ, ꯍꯤꯡꯂꯔꯣ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯈꯨꯠ ꯍꯟꯖꯕꯒꯁꯨ ꯁꯥꯔꯤ꯫" ꯇꯟꯖꯥꯗꯨꯗ ꯑꯁꯣꯟꯕ ꯅꯥꯔꯛꯇꯒꯤ ꯇꯦꯟꯖꯩ ꯈꯔ ꯁꯠ-ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ 7-9ꯒꯤ ꯁꯥꯒꯟꯗ ꯄꯥꯟꯗꯨꯅ ꯄꯨꯇ꯭ꯔꯨꯞ ꯄꯨꯇ꯭ꯔꯨꯞ ꯇꯨꯏ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ, "ꯏꯁ꯭ꯌꯥ, ꯈꯣꯡꯂꯣꯏꯁꯥ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯣꯍꯦ, ꯀꯩꯁꯥꯜ ꯁꯅꯨ ꯂꯥꯛꯑꯦ, ꯆꯦꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦ ꯃꯌꯥꯗ ꯇꯦꯟꯖꯩ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯨꯈꯝ ꯐꯥꯎꯗꯣꯛꯇꯨꯅ ꯌꯨꯡꯉꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯁꯥ ꯆꯣꯛꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯆꯪꯗꯨꯅ "ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ ꯀꯩꯁꯥꯜ ꯆꯅꯨ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨ" ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯏꯈꯨꯝ ꯑꯃꯨꯕ ꯎꯞꯄꯤ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯤ, ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯕꯤ, ꯃꯅꯒꯟꯗ ꯊꯥꯡꯁꯥꯡ ꯌꯦꯞꯇꯨꯅ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯆꯦꯟꯕ ꯂꯣꯝꯗ ꯀꯩ ꯅꯣꯡꯁꯥꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯇꯥꯟꯅꯈꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯔꯝꯗꯤ ꯀꯩꯁꯥꯜ ꯆꯅꯨ ꯑꯆꯨꯝꯕꯒꯤ ꯃꯕꯦꯝꯃꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯤꯠꯅ ꯀꯟꯅ ꯐꯥꯎꯕ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯀꯨꯝꯊꯔꯛꯇꯨꯅ ꯏꯁꯩ ꯁꯨꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯍꯨꯏꯁꯦꯜ ꯈꯣꯡꯂꯝꯃꯤ꯫ ꯍꯨꯏꯁꯦꯜ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯈꯥꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯀꯩꯁꯥꯜ ꯆꯅꯨ ꯀꯅꯥꯅꯣ? ꯃꯔꯥꯜ ꯂꯩꯇꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯗꯨꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯃꯥꯅ
ꯀꯔꯤꯒꯤ ꯃꯤꯔꯣꯠ ꯑꯣꯏꯔꯤꯕꯅꯣ? ꯀꯔꯤ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯆꯅꯨꯔꯥ ꯑꯣꯏꯔꯤꯕꯅꯣ? ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧ, ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯨꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯛꯂꯤꯕꯁꯤ ꯆꯍꯤ 4 ꯁꯨꯔꯛꯂꯦ꯫ ꯂꯥꯜ ꯂꯣꯏꯔꯝꯗꯥꯏ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯣ ꯀꯩꯁꯥꯜ ꯆꯅꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯁꯅꯊꯣꯡꯗ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯉꯝꯕꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯇꯨꯃꯤꯟꯅ ꯊꯥꯔꯒ ꯀꯩꯁꯥꯜ ꯆꯅꯨꯕꯨ ꯀꯧꯍꯜꯂꯒ ꯌꯦꯡꯁꯤꯔꯥ? ꯃꯔꯥ ꯂꯩꯇꯕ ꯃꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯃꯗꯨꯗ ꯂꯥꯛꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯍꯟꯁꯤ꯫ ꯑꯀꯛꯅꯕ ꯃꯐꯝꯗ ꯂꯣꯠꯄ ꯑꯣꯏꯗꯕꯅꯤꯅ ꯄꯥꯎ ꯑꯗꯨꯝ ꯇꯥꯅꯤꯗ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯂꯥꯟꯃꯤ ꯑꯃ ꯆꯠꯂꯨ ꯆꯤꯡꯈꯣꯡꯗꯨꯗ, ꯑꯗꯨꯒ ꯀꯩꯁꯥꯜ ꯆꯅꯨꯕꯨ ꯀꯣꯅꯨꯡ ꯀꯥꯔꯛꯅꯕ ꯄꯥꯎꯖꯦꯜꯂꯨ꯫ ꯑꯁꯣꯝꯗꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯁꯣꯏꯗ꯭ꯔꯕ ꯇꯦꯟꯖꯩꯅ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯈꯣꯡ ꯇꯝꯅ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯀꯌꯥ ꯑꯃꯁꯨ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯤ, ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇ꯭ꯔꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, ꯀꯩꯁꯥꯜ ꯆꯅꯨ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ꯫ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯈꯨꯔꯨ ꯈꯨꯗ ꯇꯨꯔꯒ ꯍꯩꯖꯩ꯫ ꯀꯩꯁꯥꯜ ꯆꯅꯨ, ꯇꯦꯟ ꯀꯥꯞꯄ ꯂꯦꯞꯄꯣ꯫ ꯀꯩꯁꯥꯜ ꯆꯅꯨꯅ, ꯀꯔꯤꯒꯤꯅꯣ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ? ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕ ꯅꯈꯣꯏꯁꯤꯅꯦ ꯑꯩꯅ ꯁꯪꯁꯥꯔꯁꯤꯗꯒꯤ ꯃꯨꯊꯠꯄ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯨꯔꯥꯟꯕꯗꯨꯅ, ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯃꯤ ꯍꯥꯠꯆꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯥꯂꯦꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯋꯥꯔꯕꯁꯤꯡꯒꯤ ꯆꯪꯖꯐꯝꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ꯫ ꯑꯩ ꯈꯪꯉꯤ, ꯂꯩꯉꯥꯛꯀꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯁꯤꯡ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯋꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯊꯤꯅ ꯍꯪꯕꯤꯗꯦ ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯤ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥꯏꯕ꯫ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯄꯣꯛꯂꯛꯇꯦ, ꯐꯤꯕꯝꯅ ꯃꯇꯝꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯩꯊꯦꯜ ꯑꯆꯧꯕ ꯑꯃꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯣ, ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯆꯥꯛ ꯋꯥꯠꯇꯅꯕ ꯁꯦꯜ ꯇꯥꯟꯖꯔꯤꯕꯗꯣ꯫ ꯅꯈꯣꯏ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯁꯥꯒꯤ ꯏꯔꯣꯏꯅꯅ ꯆꯠꯄ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯅꯄꯥꯡꯒꯜꯅ ꯔꯤꯡꯖꯦꯟ ꯑꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯃꯨ ꯄꯥꯡꯒꯜꯗꯣ ꯆꯔꯥ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ꯫ ꯃꯤꯅꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄ ꯃꯇꯝꯗ ꯊꯃꯣꯏꯅ ꯂꯦꯞꯈꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯅꯤ꯫ ꯃꯗꯨꯗ ꯈꯪꯂꯛꯀꯅꯤ ꯄꯨꯟꯁꯤꯒꯤ ꯃꯒꯨꯟ꯫ ꯆꯠꯂꯣ, ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯦꯟꯅꯅꯕ ꯁꯦꯝ ꯁꯥꯔꯨꯁꯣ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯅꯤꯡꯉꯝꯂꯛꯇꯔꯦ꯫ ꯑꯅꯧꯕ ꯏꯊꯤꯜ ꯑꯃ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯈꯪꯍꯧꯗꯅ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯔꯛꯇꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯅꯈꯤ꯫ ꯀꯩꯁꯥꯜ ꯆꯅꯨ ꯆꯠꯈ꯭ꯔꯦ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯆꯨꯝꯕꯅꯤ, ꯃꯈꯣꯏ ꯑꯃꯠꯇ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯗꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯃꯥꯌꯣꯛ ꯌꯥꯕꯗ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯄꯨꯟꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯝꯖꯥ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏꯔꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯜꯒꯤ ꯄꯣꯠꯂꯨꯝ ꯍꯥꯞꯂꯤꯕ꯫ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡ ꯍꯨꯔꯥꯟꯕ ꯀꯥꯡꯂꯨꯞꯇꯨꯒꯤ ꯑꯣꯏꯅ ꯁꯤꯔꯝꯕ ꯈꯨꯠꯐꯥꯕꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯅꯔꯛꯏ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, ꯑꯃꯝꯕꯒꯤ ꯇꯥꯏꯕꯪꯗ ꯑꯀꯟꯕ ꯁꯥꯔꯨꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯉꯁꯤ ꯂꯝꯖꯤꯡꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯨꯈꯤꯒꯅꯤ? ꯑꯃꯝꯕ ꯃꯥꯒ ꯀꯔꯤꯒꯤ ꯃꯔꯨꯞ ꯁꯥꯔꯨꯅꯤ? ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ, ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦꯅ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, ꯑꯁꯣꯛꯄꯁꯤꯡꯁꯦ ꯊꯪꯅꯕ ꯈꯨꯜꯒꯤ ꯄꯥꯟꯖꯤꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯏꯌꯣꯡꯂꯨꯔꯁꯤ꯫
ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯎ ꯁꯤꯡꯎ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯁꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯑꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯁꯦꯝ ꯁꯥꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯩꯁꯥꯜ ꯆꯅꯨ ꯆꯤꯡ ꯑꯗꯨꯒꯤ ꯁꯤꯡꯈꯣꯡꯗ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯗꯨꯅ ꯃꯈꯨꯠ ꯆꯥꯝꯂꯤ꯫ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯂꯨꯔꯕ ꯂꯥꯏꯖ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯗꯨ ꯎꯕꯗ ꯂꯧꯊꯣꯛꯀꯦ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯈꯪꯅꯕꯤ ꯃꯃꯤꯡ ꯀꯩꯁꯥꯜ ꯆꯅꯨ ꯍꯥꯏꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯥꯒꯤ ꯂꯤꯔꯨꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯟꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯀꯧꯗꯨꯅ꯫ ꯎ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯂꯥꯟꯃꯤꯗꯨꯁꯨ ꯈꯪꯉꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯔꯤ ꯑꯩ ꯂꯥꯟꯗꯕꯅꯤ ꯑꯩꯗꯤ ꯍꯥꯠꯄꯤꯅꯨꯀꯣ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯀꯩꯒꯤꯅꯣ ꯄꯪꯀꯧꯗ ꯀꯧꯔꯤꯗꯤ? ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯀꯥꯔꯛꯎ ꯃꯅꯥ ꯄꯤꯒꯦ ꯐꯝꯕꯥꯜ ꯑꯆꯧꯕ ꯇꯣꯡꯍꯜꯂꯒꯦ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯈꯨꯃꯥꯡ ꯌꯥꯟꯃꯤꯟꯅꯁꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯃꯁꯤ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯣꯝꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯅꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯒ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯩꯅ ꯄꯥꯡꯗꯣꯏꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯃꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯕꯨꯁꯨ ꯍꯥꯠꯄꯤꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯤꯔꯕꯣꯏꯔꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ꯭ꯔꯁꯦ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯣ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯗꯦ꯫ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ ꯂꯥꯟꯕꯨꯡꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯕꯤꯒꯦ꯫ ꯂꯥꯟꯃꯤ ꯆꯠꯂꯣ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯂꯤꯕ ꯃꯈꯩ ꯀꯣꯅꯨꯡꯗꯨꯒꯤ ꯉꯝꯈꯩ ꯐꯥꯎꯕ ꯂꯥꯟꯁꯤꯜꯂꯛꯑꯣꯏ ꯍꯥꯏꯅ꯫ ꯂꯥꯟꯃꯤꯗꯨ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯅ ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯂꯥꯡꯉꯝꯕꯅ ꯕꯥꯖꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯍꯜꯂꯛꯄ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ? ꯀꯔꯝꯕ ꯃꯇꯤꯛ ꯂꯩꯕ ꯃꯤꯅꯣ ꯑꯩꯒꯤ ꯏꯄꯥꯗ ꯑꯁꯨꯛ ꯊꯤꯕ ꯈꯣꯟꯅ ꯍꯜꯂꯛꯄ ꯄꯥꯎꯈꯨꯝꯁꯤꯗꯤ? ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ ꯅꯆꯥꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯥꯕꯨ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦꯗꯣ ꯏꯕꯨꯡꯉꯣ꯫ ꯆꯍꯤ 4 ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯅꯠꯇꯦ꯫ ꯃꯥ ꯂꯩꯔꯝꯕꯒꯤ ꯂꯩꯕꯥꯛꯁꯦ ꯍꯨꯔꯥꯟ ꯆꯤꯊꯤ ꯃꯤꯅꯝꯕꯒꯤ ꯊꯧꯗꯣꯛ ꯀꯣꯅꯨꯡꯗ ꯄꯨꯈꯠꯄ ꯅꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯃꯛꯁꯨ ꯅꯠꯇꯦꯗꯣ ꯃꯔꯨꯞꯃꯛꯁꯨ ꯅꯠꯇꯦꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯛꯇꯪꯗꯤ ꯈꯪꯂꯕꯗꯤ꯫ ꯕꯥꯖꯤ ꯌꯥꯊꯪ ꯉꯥꯏꯖꯔꯤ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯆꯒꯦ꯫ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥ ꯅꯪꯕꯨ ꯃꯩꯅꯨꯡꯗ ꯏꯄꯥꯅ ꯀꯔꯝꯅ ꯂꯪꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯕꯥꯖꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯃꯤꯁꯛꯁꯨ ꯅꯠꯇꯕꯗꯨꯕꯣ ꯑꯩꯅ ꯃꯉꯣꯟꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯕꯗ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯊꯤꯔꯨꯒꯦ ꯍꯥꯏꯔꯕꯅꯤꯅ ꯊꯤꯔꯨꯔꯣ ꯂꯥꯟꯃꯤ ꯀꯌꯥ ꯄꯥꯝꯃꯤ ꯄꯨꯈꯣ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯁꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯕꯥꯖꯤ ꯑꯩꯁꯦ ꯃꯊꯪ ꯈꯟꯕꯅꯦ ꯆꯥꯌꯦꯡꯕꯗꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯗꯕꯅꯤꯀꯣ꯫ ꯂꯥꯡꯉꯝꯕ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯀꯩꯁꯥꯜ ꯆꯅꯨ ꯎꯔꯦ ꯍꯥꯏꯕ ꯂꯥꯟꯃꯤ ꯈꯔ ꯀꯧꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯑꯍꯩꯕ ꯑꯃ ꯅꯦꯛꯇꯨꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯤꯇꯝꯕꯨ ꯌꯦꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯕꯛ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯃꯤ 3-4 ꯁꯨꯕꯅꯤꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯇꯥꯛꯅꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯤꯇꯝ ꯑꯗꯨ ꯌꯦꯛꯄ ꯂꯣꯏꯔꯝꯃꯤ꯫
ꯂꯥꯡꯉꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯇꯔꯨ ꯇꯔꯨꯕ ꯃꯤꯁꯅ ꯊꯧꯅꯥꯅ ꯃꯐꯦꯜ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯐꯤꯃꯨꯅ ꯃꯥꯏꯈꯨꯝ ꯎꯞꯄꯅ ꯃꯃꯤꯠ ꯈꯛꯇꯃꯛ ꯎꯔꯦ꯫ ꯂꯥꯡꯉꯝꯕ ꯋꯥꯈꯜꯗ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯃꯤꯠꯌꯦꯡ ꯇꯥꯏꯕꯪꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯃꯃꯤꯠꯁꯦ ꯌꯥꯝꯅ ꯐꯖꯩꯅꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯃꯤꯠ ꯐꯖꯩ, ꯅꯥꯇꯣꯟ ꯁꯣꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥ ꯆꯧꯕꯩꯔꯥ ꯃꯥꯅ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯦ? ꯂꯥꯡꯉꯝꯕ ꯂꯥꯟꯃꯤ ꯑꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯨꯅꯝꯗꯨꯅ ꯃꯔꯥꯏꯕꯛꯇ ꯍꯥꯏꯐꯦꯠ ꯆꯨꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯤ꯫ ꯋꯥꯈꯜ ꯑꯃꯗ ꯑꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯡꯂꯕ ꯕꯥꯁꯤ ꯃꯈꯣꯜ ꯑꯃꯅ ꯂꯥꯡꯉꯝꯕꯕꯨ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯀꯩꯁꯥꯜ ꯆꯅꯨꯅꯤ꯫ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯩ꯫ ꯃꯍꯥꯛ ꯆꯤꯡꯗꯣꯜꯗ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯗꯨꯅ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯅ ꯈꯣꯡꯅ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯗ ꯌꯦꯡꯖꯩ, ꯑꯗꯨꯒ ꯈꯜꯂꯤ, ꯀꯩꯁꯥꯜ ꯆꯅꯨꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯖ ꯃꯥꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯉꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯡ ꯂꯩꯇꯕ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯈꯜꯂꯨꯕ ꯂꯩꯇꯅ ꯇꯦꯔꯪ ꯇꯉꯥꯜ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯅꯩ, ꯁꯛꯅꯩ, ꯁꯣꯟꯅꯩꯀꯣ꯫ ꯍꯥꯗ ꯊꯥꯖ ꯅꯤꯡꯊꯤꯕꯤ, ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤ, ꯃꯦꯡꯅ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯤ, ꯀꯅꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯅꯪꯅ? ꯅꯉꯥꯜꯅ ꯑꯃꯝꯕ ꯀꯣꯛꯍꯜꯂꯤꯕ ꯀꯅꯥꯒꯤ ꯊꯧꯗꯥꯡꯕꯨ ꯂꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯉꯝꯕ ꯃꯒꯨꯜ ꯆꯦꯜꯂꯤꯕ ꯁꯅꯥ ꯐꯝꯕꯥꯜ ꯇꯣꯡꯕ ꯀꯅꯥꯒꯤ ꯁꯛꯂꯣꯟꯕꯨ ꯂꯧꯔꯤꯕ꯭ꯔꯥ? ꯃꯣꯃꯣ ꯅꯣꯛꯆꯩ, ꯃꯄꯤꯁꯨ ꯑꯗꯨꯝ ꯁꯤꯟꯊꯔꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯇꯅ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯍꯤꯡꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯡꯀꯣꯛ ꯑꯍꯥꯟꯕ ꯈꯣꯡꯂꯛꯄꯗꯒꯤ ꯀꯩꯁꯥꯜ ꯆꯅꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯂꯣꯏꯕꯒ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯡꯉꯝꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯔꯝꯗ ꯊꯤꯔꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ 10 ꯃꯨꯛꯀ ꯂꯣꯏꯅꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯀꯩꯁꯥꯜ ꯆꯅꯨ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯝ ꯀꯤꯔꯤ, ꯀꯤꯗꯕ ꯁꯥꯗꯨꯅ ꯑꯣꯆꯥꯎ ꯉꯥꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯂꯥꯡꯉꯝꯕꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ, ꯍꯧꯖꯤꯛ ꯐꯠ ꯀꯧꯊꯣꯛꯑꯒ ꯍꯥꯠꯇꯣꯛꯅꯕ ꯄꯨꯔꯛꯏꯅꯤ, ꯃꯔꯥꯜ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯒꯤꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯆꯠꯈ꯭ꯔꯣꯔꯣ? ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯋꯥꯖꯥꯎ ꯉꯥꯡꯂꯝꯕꯁꯤꯡꯗꯨ ꯀꯤꯔ ꯃꯥꯜꯂꯦ, ꯍꯨꯃꯥꯡꯒꯁꯨ ꯇꯞ ꯇꯞ ꯇꯥꯏ꯫ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯩ ꯑꯆꯧꯕ ꯑꯃ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯉꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯣꯅꯨꯡꯗ ꯆꯦꯜꯂꯣ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯆꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯊꯟꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯇꯣꯟ ꯌꯧꯔꯛꯂꯦ, ꯀꯩ ꯑꯗꯨ ꯇꯥꯟꯅꯕ ꯂꯦꯞꯇ꯭ꯔꯦ꯫ ꯂꯥꯡꯉꯝꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯊꯟꯇ ꯀꯩꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯩ, ꯀꯩꯗꯨ ꯋꯥꯔꯕ ꯃꯥꯜꯂꯦ, ꯀꯟꯅ ꯈꯣꯡꯂꯝꯂꯒ ꯑꯁꯣꯡꯕ ꯅꯥꯔꯛꯇ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕꯅ ꯁꯤꯌꯥ, ꯀꯩꯁꯨ ꯂꯩꯇꯕ ꯀꯩ ꯃꯥꯅꯒꯁꯨ ꯑꯩ ꯆꯥꯒꯅꯤ ꯁꯥꯗꯅ ꯇꯥꯟꯅꯕꯒ ꯁꯥꯔꯤꯅꯦ, ꯊꯦꯡꯅꯕꯒ ꯃꯉꯛ ꯀꯛꯑꯒ ꯀꯣꯅꯨꯡꯗ ꯄꯨꯔꯝꯒꯗꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯋꯥꯈꯜ ꯇꯧꯔꯨꯕꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ, ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯕ꯫ ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯦꯅ, ꯑꯩꯗꯤ ꯀꯩ ꯑꯗꯨꯒ ꯂꯥꯛꯅꯔꯤꯉꯩ ꯈꯪꯍꯧꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯃꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯛꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯡꯉꯝꯕꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯈꯤꯇꯪ ꯆꯠꯂꯒ ꯎꯔꯤ ꯋꯥꯔꯤ ꯌꯥꯟꯊꯔꯤꯕ ꯑꯗꯨ ꯎꯗꯨꯅ ꯃꯣꯝꯄꯥꯛ ꯑꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯆꯤꯡ ꯆꯤꯡꯗꯅ ꯊꯥꯡꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯌꯥꯔꯦꯛꯅꯕ ꯁꯦꯝꯂꯤꯕ ꯃꯐꯝꯗꯨꯗ ꯊꯝꯃꯤ꯫ ꯃꯊꯪ ꯑꯃꯨꯛꯁꯨ ꯎꯔꯤ ꯆꯤꯡꯕ ꯆꯠꯄꯗ ꯎꯔꯦ, ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯣ꯫
ꯂꯥꯡꯉꯝꯕꯅ ꯏꯌꯥ ꯃꯊꯪ ꯈꯟꯕꯅ ꯑꯁꯨꯛ ꯄꯪꯕ ꯈꯥꯟꯅꯗꯦ ꯃꯁꯤꯗꯤ ꯍꯦꯛꯇ ꯌꯥꯔꯦꯛꯂꯒ ꯂꯣꯏꯔꯦ ꯀꯩ ꯂꯩꯔꯝꯃꯒꯅ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯔ ꯂꯣꯏꯔꯦ ꯁꯥꯎꯝ ꯂꯩꯔꯝꯃꯒꯅ ꯃꯅꯒꯟꯗ ꯇꯣꯡꯂꯒ ꯇꯨꯝꯃꯒ ꯂꯣꯏꯔꯦ ꯂꯥꯡꯉꯝꯕ ꯁꯤꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯤ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯈꯟꯖꯩ ꯑꯩꯁ ꯃꯐꯝꯁꯤꯗꯤ ꯃꯤꯒꯤꯅꯤ ꯀꯅꯥꯅꯕꯨ ꯂꯩꯔꯤꯕ ꯖꯥꯠꯅꯣꯅꯦ ꯁꯤꯡ ꯆꯟꯕꯒ ꯂꯩꯕ ꯖꯥꯠꯂꯥ ꯀꯅꯥꯃꯠꯇꯁꯨ ꯎꯗꯦ ꯃꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯛ ꯆꯪꯕ ꯉꯝꯕ ꯃꯐꯝ ꯅꯠꯇꯦ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯑꯔꯣꯟꯕ ꯃꯐꯝ ꯑꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯀꯩꯁꯥꯜ ꯆꯅꯨ ꯂꯝꯍꯦꯟꯕ ꯀꯌꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯂꯝꯗꯨꯅ ꯁꯖꯤ ꯂꯥꯕ ꯃꯆꯥ ꯑꯃ ꯃꯅꯒꯟꯗ ꯌꯥꯟꯗꯨꯅ ꯄꯨꯔꯛꯏ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯂꯥꯡꯉꯝꯕꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯨꯔꯦ इफिंग फिंगना सजीदु थादरगा लांगंबगी सयेंदु फट चिंखटली अदुगा नाकंदा लेरिबा थौरी अमना तौरगा मखों मखुट पुनसिली लांगंबसु ममित मनादु फट पांगथोरक्तुना कनानो हाइना हंगलम्मी कैसाल चनुना मैबुल अमा चुखलई मैंगालदुदा लांगंबना उबा फंगी ngarang ukiba taruba misnado लांगंबना ओ कैसाल चनु कैसाल चनुना मफमसिदा कईदौबा लाक्पनो कना कना लोइनरई कनाम याउदे इतोमतने नंग उनबा लाक्पने अहिगदि करी मरम लेबगी उनबा पामलिबा फिमु शेतुना मैखुम उपतुना असन अना कयागी मतिंग पांगदुना थौना पिबिरिबि नंगबु कनानो अहि कनानो अहि खक्तना खंगे अदुगा मियोय अमा हेक्तदा अहि कनानो हाइबा खंगबगी मतिक नते मियोय अमा हेक्तना खंगबा यादबा ओ फै खलीवा लेबाकी मथंग खनबना नंगोंदा हंगली नहा कनानो नंगना नंग कनानो हाइबा ताक्त्रबसु अहिनदि खंगे अहिगी मित्तदि नंगसे मी अमा हेक्ता ओइना उइ इ कमाइना खंगिबा खंगबे यादे काइना चेगा थेलगा लेब्रो लेति कइनो वासे अमरोमदे चखिदोरे नंग कनानो हाइबदो एंगोंदा ताओ अदुगा एइ चखरगे खना खंद्रिङै मफमसिदगी चटखो अदुगा मफम असे कनागुम्बा अमतदा हाइदोकपा यारोय हाइदोकदबो लेरबसु थीबा फंगलोइदा चलोय नहा कनानो हाइबा खंद्रिबा मखै अइ मफमसिदगी चुंगजा चलोय कैसाल चनु लांगंबगी मौंगदुदा नोंनिङै नंगना चलु याद्रगना अहिना चिंग मतोनसिदगी लंथगिबा ताबा ए नंग मरा लेतबा मिसु हाटप्रो अहिदि नंगबु हाटकेदि हाइखिदेना हे गाउबी ए सोरे सिदै लंथरदि सिरोइद्रो कैसाल चनु वाना नोकनिंगबा फाजिलंबनी अदुबु लांगंबगी हंदकी मोंगसिदा फाजिनबा ngamdraduna वानथगै नोकथोरई कैसाल चनुगी मेंगलब खोंजेलना लंगानबगी थमोइदा सिंथा यैररी माना नोकचबदु उरका लंगमानबा थमोइदा अमुक फावबा चोंखिद्रिबा इहुल अमा चोंखिबगुम कैसाल चनुबु येंगलगा इंसिलुबा तौदना नोकफे तौजै अदुगा मेंगलब खोंजेल धारई कनानो हाइबा हाइररोइद्रो अहि कनानो हाइबा खंगलगा नंग कैदौनगे हाइनो नोंगानद्रिङैसिदा कोनुंगदे चलहौरो अइ थिनबियुरा वा कोइथोकनबा लंबी सिनगनो हायो नहा कनानो चही मरीगी पुनसिदा मवोंदा अमुक फावबा हंगलक्ट्रिबा वहंगनी कैसाल चनु नोकफे तौवी अदुगा हाइरई अहि कनानो हाइबा खंगनिंगलिबा मियोय कियामले हौजिकसु लेरी अदुबु ngasi फावबदा अहिगी इफमदा वहंगसे कनामतन हंगलखिद्रे अदुगा नंगना असुक हक्सिंगना हंगलिबदी नंगी नमिंग कैसाल चनु कौरमोय कैसाल चनुदी मयामना थोनखिबने नंगी नमिंग असेंबदो अइंगोंदा खंगलो नंगी नमिंग करी कौगे अदुदी नंग अइगी वारिसे कनामतदा लिथोकलो हाइना वासौ लिथोकपु थोकलबदी लांगंबना लिथोकपु थोकलबदी ताइबंग कनागी मिशी अमतगा मानदबा मोंगदा मपु मागी अहकबा चैराक फंगदुना
ꯊꯋꯥꯏ ꯂꯥꯟꯕ ꯑꯣꯏꯖꯒꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯍꯩꯃ ꯑꯩꯗꯤ ꯑꯗꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯣ ꯅꯤꯡꯊꯧꯅ ꯇꯥꯔꯗꯤ ꯀꯞꯄꯅꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯀꯩꯒꯤ ꯀꯞꯇꯣꯏꯕ? ꯃꯔꯝ ꯂꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯏ? ꯀꯅꯥꯅꯣ ꯍꯥꯏꯕ? ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯒꯦ, ꯀꯣꯟꯅ ꯑꯣꯏꯅ꯫ ꯌꯥꯔꯣꯏ, ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕꯅꯦ꯫ ꯑꯁꯤꯕꯨ ꯃꯊꯪ ꯈꯟꯕꯅꯤ꯫ ꯍꯨꯔꯥꯟꯕꯅꯒ ꯐꯥꯕꯤꯔꯝꯃꯗꯤ ꯅꯪ ꯉꯁꯥꯏꯅ ꯁꯤꯔꯅꯤ꯫ ꯂꯥꯡꯉꯝꯕ ꯋꯥꯈꯜꯗ ꯑꯩꯒꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯗꯅ ꯐꯥꯔꯒ ꯂꯧꯁꯤꯜꯂꯗꯤ ꯉꯁꯤ ꯂꯩꯕꯥꯛ ꯉꯥꯛꯄꯤ ꯂꯩꯃ ꯑꯣꯏꯅꯤꯁꯦ꯫ ꯀꯩꯁꯥꯜ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯅꯣꯛꯁꯤꯟꯅꯔꯒ ꯂꯥꯡꯉꯝꯕꯒꯤ ꯃꯀꯣꯛꯇ ꯀꯤꯟꯅ ꯍꯠꯂꯤ, ꯑꯗꯨꯒ ꯊꯤꯟꯕꯤꯔꯒꯦ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯉꯝꯕꯁꯨ ꯀꯤꯟꯅ ꯁꯨꯔꯛꯄꯗꯨꯗ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯏ, ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯊꯤꯟꯕꯤꯔꯒꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯇꯣꯝꯇ ꯆꯠꯈ꯭ꯔꯣꯀꯣ꯫ ꯂꯥꯡꯉꯝꯕꯅ ꯊꯤꯟꯕꯤꯌꯨ, ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯉꯝꯃꯣꯏ꯫ ꯅꯨꯡꯗꯥꯡꯁꯤꯗ ꯑꯩ ꯁꯤꯔꯗꯤ ꯅꯪꯉꯣꯟꯗꯅꯦ ꯇꯥꯏꯅꯗꯣꯏꯁꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯈꯪꯍꯧꯕꯅꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏꯕ꯫ ꯀꯩ? ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯒ ꯑꯩꯒ ꯊꯦꯡꯅꯗꯦ ꯍꯥꯏꯌꯨꯀꯣ꯫ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯕꯁꯨ ꯍꯥꯏꯗꯣꯛꯀꯅꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯂꯣꯏ꯫ ꯑꯁ ꯍꯥꯏꯔꯣꯏꯕ, ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯅꯪ ꯍꯥꯏꯔꯛꯎꯅꯦ꯫ ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯌꯦ꯫ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯂꯒ ꯂꯨꯝꯃꯒ ꯑꯩ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ, ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯀꯦ, ꯑꯗꯨꯒ ꯇꯥꯛꯑꯣ꯫ ꯅꯠꯇ꯭ꯔꯒꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯅꯪꯅ ꯀꯣꯅꯨꯡ ꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯃꯔꯝꯗ, ꯃꯐꯝꯁꯤꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯇꯥꯛꯀꯅꯤ꯫ ꯀꯣꯅꯨꯡꯗꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ꯫ ꯅꯪꯅ ꯂꯝꯐꯩꯗ ꯀꯣꯏꯕ ꯆꯠꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯀꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯟꯈ꯭ꯔꯣ꯫ ꯍꯣꯏ, ꯑꯩ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯑꯗꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯁꯣꯏꯗꯅ ꯇꯥꯛꯎꯀꯣ꯫ ꯂꯥꯡꯉꯝꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯃꯤꯠꯇ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯠꯆꯥꯟꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗꯦ꯫ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯏ, ꯑꯃꯨꯛꯁꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯠ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯁꯨ ꯄꯨꯜꯂꯤꯕ ꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯡꯉꯝꯕꯒꯤ ꯅꯥꯔꯛꯇ ꯄꯨꯜꯂꯝꯕ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯏ꯫ ꯂꯝꯕꯤꯗ ꯀꯩꯁꯥꯜ ꯆꯅꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯂꯥꯡꯉꯝꯕꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯈꯜꯂꯤꯅꯦ꯫ ꯀꯩ ꯈꯜꯂꯤꯅꯣ? ꯏꯁ, ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯦ, ꯈꯪꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯗꯦ꯫ ꯆꯤꯡꯊꯣꯡ ꯌꯧꯔꯦ, ꯁꯤꯗꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯥ? ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ꯫ ꯑꯦ, ꯅꯇꯣꯝꯇ ꯆꯤꯡ ꯃꯊꯛ ꯇꯥꯅ ꯑꯃꯨꯛ ꯀꯥꯗꯣꯏꯔꯥ? ꯂꯝꯖꯥ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯏꯅꯤꯡꯇꯝꯅ ꯂꯩꯕꯗ ꯀꯅꯥꯅ ꯁꯦꯟꯅꯕꯤꯗꯣꯏꯅꯣ? ꯇꯟꯖꯥꯗꯨꯗ ꯃꯊꯪ ꯈꯟꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤꯁꯤꯡ ꯃꯩꯔꯥ ꯄꯥꯏꯔꯒ ꯂꯥꯡꯉꯝꯕꯅ ꯀꯥꯈꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯑꯍꯤꯡꯗꯨꯗ ꯀꯥꯗꯨꯅ ꯊꯤꯔꯨꯅꯕ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯡꯉꯝꯕꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪ ꯑꯩꯒꯤ ꯁꯒꯣꯜꯁꯦ ꯄꯨꯈ꯭ꯔꯣ, ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯆꯠꯈ꯭ꯔꯒꯦ꯫ ꯁꯦ, ꯑꯩ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯀꯦ, ꯅꯪ ꯁꯣꯏꯗꯅ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯀꯩꯁꯥꯜ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯡꯉꯝꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩꯁꯥꯜ ꯆꯅꯨꯁꯨ ꯁꯒꯣꯜꯗꯨ ꯇꯣꯡꯂꯒ ꯃꯥꯒꯤ ꯁꯨꯔꯨꯡ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥ ꯑꯃꯗ ꯅꯤꯡꯊꯧꯅ ꯃꯊꯪ ꯈꯟꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯆꯔꯥꯡꯅꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯃꯊꯪ ꯈꯟꯕꯅ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯖꯦꯜꯕꯨ ꯇꯥꯖꯅꯕ ꯃꯆꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯊꯪ ꯈꯟꯕ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯁꯅꯥ ꯐꯤꯖꯦꯠ ꯊꯣꯡꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ
ꯐꯝꯃꯨ ꯏꯄꯥꯗ ꯅꯪꯅ ꯉꯔꯥꯡ ꯊꯦꯡꯅꯔꯛꯈꯤꯕ ꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯇꯝꯃꯨ ꯂꯥꯡꯉꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯄꯥꯗ ꯂꯤꯕꯅꯤ ꯑꯗꯨꯒ ꯃꯄꯥꯁꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ ꯃꯍꯥꯛꯅ ꯈꯜꯂꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯂꯥꯂꯣꯡ ꯑꯃꯨꯛ ꯁꯤꯜꯂꯛꯀꯅꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯅ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯏ ꯃꯊꯪ ꯈꯟꯕ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯅꯍꯥꯛꯅ ꯉꯔꯥꯡ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯠꯂꯨꯕꯗꯣ ꯏꯄꯥꯗ ꯇꯝꯃꯨ ꯂꯥꯡꯉꯝꯕꯅ ꯕꯥꯖꯤ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯦꯗ ꯂꯥꯟꯃꯤꯁꯤꯡꯒ ꯀꯩꯁꯥꯜ ꯆꯅꯨ ꯊꯤꯕ ꯆꯠꯄꯗ ꯆꯤꯡꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯀꯩ ꯑꯆꯧꯕ ꯑꯃꯅ ꯂꯥꯟꯗꯥꯔꯛꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯥꯏꯗꯅ ꯆꯦꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯁꯤꯗꯕꯨ ꯁꯤꯗ꯭ꯔꯗꯤ ꯈꯜꯂꯒ ꯀꯩꯗꯨꯗꯒꯤ ꯊꯩꯔ ꯆꯦꯟꯕꯗ ꯆꯤꯡꯒꯤ ꯋꯥꯡꯃ ꯇꯥꯅ ꯆꯦꯜꯂꯨꯔꯦ ꯀꯩꯗꯨ ꯇꯥꯟꯅꯔꯛꯇ꯭ꯔꯦꯅ ꯍꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯏꯄꯥꯗ ꯇꯝꯃꯨ ꯂꯥꯡꯉꯝꯕꯅ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯑꯩꯅ ꯍꯟꯒꯦ ꯇꯧꯕꯗ ꯁꯒꯣꯜꯁꯨ ꯈꯔ ꯁꯣꯛꯑꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯀꯩꯅ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩ ꯎ ꯃꯊꯛꯇ ꯀꯥꯈꯠꯄꯅꯦ ꯁꯒꯣꯜꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯑꯃꯨꯛ ꯀꯨꯝꯊꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯀꯩꯗꯣ ꯂꯥꯛꯑꯒ ꯁꯒꯣꯜꯗꯣ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯎꯗꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯌꯥꯜꯂꯒ ꯈꯔ ꯂꯥꯞꯅ ꯀꯨꯝꯊꯔꯛꯏ ꯀꯩꯗꯨꯗꯤ ꯁꯒꯣꯜ ꯆꯥꯔꯒ ꯂꯩꯍꯧꯔꯦ ꯑꯩꯗꯤ ꯈꯣꯡꯅ ꯂꯥꯛꯄꯅꯤꯅ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯊꯦꯡꯅꯕꯅꯦ ꯂꯥꯡꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯦꯝ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯃꯦꯜꯂꯝꯃꯤ ꯃꯄꯥꯗꯤ ꯃꯆꯥꯅ ꯀꯩ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯪꯗꯗꯤ ꯆꯠꯂꯨꯔꯅꯨꯀꯣ ꯏꯄꯥ ꯄꯥꯈꯠꯂꯤꯅꯦ ꯕꯥꯖꯤ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯃꯊꯪ ꯈꯟꯕꯅ ꯑꯗꯨꯝ ꯍꯥꯏꯅ ꯀꯤꯕ ꯍꯧꯅꯕ꯭ꯔꯣ ꯑꯩ ꯀꯤꯖꯔꯒ ꯁꯣꯛꯇꯅꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒꯦ ꯏꯄꯥꯒꯤ ꯃꯊꯪ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯍꯧꯕꯤꯔꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯛꯆꯩ ꯏꯆꯥ ꯊꯧꯅꯥ ꯐꯕ ꯑꯃ ꯂꯩꯖꯕꯒꯤ ꯑꯩ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯂꯥꯟꯕꯨꯡꯗ ꯊꯥꯔꯗꯕꯅꯤ ꯌꯦꯛꯅꯕ ꯃꯥꯌꯣꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯉꯝꯕꯁꯨ ꯅꯣꯛꯁꯤꯟꯅꯩ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏ ꯅꯤꯡꯊꯧ ꯅꯣꯛꯄ ꯇꯣꯛꯈ꯭ꯔꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯡꯉꯝꯕꯅ ꯀꯩ ꯄꯥꯎꯅꯣ ꯂꯥꯟꯃꯤ ꯑꯩꯁꯨ ꯇꯥꯒꯦꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯟꯃꯤ ꯋꯥꯠꯄꯒꯤꯅꯤ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯑꯩꯁꯨ ꯀꯔꯤꯅꯣ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯕꯥꯖꯤ ꯑꯩꯁꯦ ꯀꯣꯏꯗꯕꯁꯨ ꯀꯨꯏꯔꯦ ꯉꯔꯥꯡ ꯈꯛꯇ ꯊꯣꯛꯎꯕꯁꯤꯗ ꯂꯝꯕꯤꯒ ꯏꯉꯥꯎ ꯉꯥꯎꯏ ꯑꯩ ꯈꯔ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯍꯣꯏ ꯂꯩꯕꯥꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯀꯣꯏꯊꯣꯛꯎꯁꯣ ꯏꯆꯥꯁꯤꯗꯤ ꯂꯥꯡꯉꯝꯕ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯗꯨ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯒ ꯆꯪꯈꯤ ꯂꯥꯡꯉꯝꯕ ꯀꯣꯏꯕ ꯆꯠꯇꯧꯔꯕꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯈꯜꯂꯤ ꯂꯥꯡꯉꯝꯕꯅ ꯂꯩꯕꯥꯛꯁꯨ ꯌꯦꯡꯁꯤꯟꯗꯣꯏꯅꯤ ꯀꯔꯤꯕꯨ ꯄꯨꯔꯒ ꯆꯠꯁꯤꯒꯦ ꯑꯩꯕꯣ ꯍꯦꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄꯨꯔꯒ ꯍꯦꯛꯇ ꯌꯦꯜꯂꯝꯃꯒꯦ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯋꯥꯔꯕꯁꯤꯡꯒꯤꯅ ꯂꯥꯟꯃꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯅꯝꯂ ꯂꯣꯏꯔꯦ ꯇꯟꯖꯥꯗꯨꯗ ꯂꯥꯏꯌꯦꯛꯁꯪꯗ ꯊꯦꯠꯂꯤꯕ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯎꯔꯨꯔꯦ ꯂꯥꯏꯌꯦꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯡꯉꯝꯕꯅ ꯑꯣꯏ ꯁꯛ ꯎꯍꯟꯗꯕꯤ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯃꯤꯡ ꯐꯥꯎꯕ ꯇꯥꯛꯊꯣꯛꯇꯦ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯍꯜꯂꯤ ꯅꯪꯅ ꯅꯃꯤꯡ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯉꯩ ꯎꯠ ꯍꯥꯟꯅ ꯑꯣꯟꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯒꯤꯅꯣ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯈꯣꯏꯗꯥꯔꯨꯗ꯭ꯔꯒ ꯁꯛꯁꯨ ꯈꯪꯗꯕꯤ ꯅꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯁꯤꯕꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯁꯦꯡꯕ ꯅꯪ ꯑꯩꯉꯣꯟꯗ ꯁꯛꯇꯤ ꯇꯥꯛꯎꯀꯣ ꯃꯥꯏꯈꯨꯝꯕꯤ ꯂꯥꯡꯉꯝꯕ ꯂꯩꯕꯥꯛ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯊꯧꯒꯂꯣꯟ ꯈꯪꯕ ꯂꯥꯡꯉꯝꯕꯅꯤ ꯋꯥꯉꯥꯡ ꯍꯩꯕ ꯃꯊꯪ ꯈꯟꯕ ꯁꯥꯐꯕ ꯀꯅꯥꯒ ꯆꯥꯡꯗꯝꯅꯕꯗ ꯆꯥꯡ ꯇꯥꯗ꯭ꯔꯕ ꯁꯛꯍꯦꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯄꯥꯒꯤ ꯃꯃꯣꯝꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯩ ꯅꯨꯄꯤ ꯑꯃꯅ ꯃꯊꯪ ꯈꯟꯕ ꯂꯨꯛ ꯍꯥꯕꯤꯔꯛꯑꯕꯣ
नुपी अमना मु ए नंगना हंगबा खुमक्ट्रे से आई हंगे से मथंग खनबा ताबीब्रो लांगंबा हाइफेस सौरपने येंगलई नुपीदुना मंगोंदा ओइनरक्लेबनि हाइना अतै नुपीदुदा लेनरमी लांगंबना चटमिनरिबा लानमीसिंगदगी खरा येंगबदा किजबा अमा कौरगा लेसाबीसिंगदुदा अहाव अथुमसिंगदु पीरुनबा याथंग पिरमी लानमीदुसु लेसाबीदा चापोट पीगदौरे हाइबदुदा हराव हराव यारई नुपी अमना दादा ऐसे लेबाक्सिगी ख्वाइदगी पैसा पाइबा नुपादो अदुगी मचाने मथंग खनबसे ऐगी नुपा ओहेनबियो दादा सेल क्या पामे ऐ पीगे नुपी अमना मु यारो यारो मी मथंग खनबदी ऐगी ओइदुने दादा मंगोंदगी ऐने हेन सेलदो पीगेबा लानमी अदुना हे मथंग खनबा से फागिरो लेबाक्सिगी ओइरकदबा निंगथौनीने पैसाना लेबि याब्रो हा साबा लोइद्रिबा युंग मानबिसिंगसे लानमीदु अचापो पिरमलगा साउना थोलई लांगंबना तौरिबसिंगदु उदुना लानमीदुदा येंगलगा नोगलई अदुगा माना ngarang कारुबा चिंग अदुगी मतोंदा येंगदुना नोफेट तौवी लानमी अचौबा अमदा येंगदुना लम कोइबदु थुने चटनबा अमदी अवा अनागी मतेंगी मतंगदा हाइरम्मी असुमना थुने यांगना कोनुंग माइकई पांगलई अवा अनागी मतेंग पांगलंबगी पाव मपा निंगथौदसु तमजरम्मी लेबाक मियामनसु लांगंबबु थागतनबदा नुमित चुप्पा अमा मथौगा लोइना काउनरम्मी मपा निंगथौसु यामना हराउजरम्मी असुमना नुमिदांग वायरमगी मतमदा लांगंबा मसादु चोकथबगुम तौवे हाइदुना मागी थोंनाव मपालदा पोथारम्मी कैसाल चनुबु निंगसिंगदुना लांगतकनबा असुम हेलई नुमिदांगी चाकलेन चारबा मतुंग तुमलुनबा हाइदना मागी कादा चंगलई हिपथबगा बासी मखोल नुंगसिबा हेक हेक ताबदु तारई ममांगददी बासी मखोलदु ताबगा निंगाइदना तुंबनी अदुबु ngasi खक्ता खंगलई बासी खोंगलिबा अदु कना ओइरमगनी हाइबा कुइरबगी ममांगदसु ताखिबगुम तौई अमुकसु खल्ली ममांगदा ताखिबगी ओइरमगनी हाइना अहिंगदुमा बासीगी मेंगलबा सुरगी इपाकता नुंगसिबगी इपोमना यैदुना तुमखुल तानख्रे मतमना कनाना सुंगाइबिदे थेंगनेसे हाइबा हप्ता अमदु फारकले ngasiगी नुमित असिमकने लांगंबना कैसाल चनुगी मनाक्ता लाके हाइरमबदु अयुक गेंकोट अंगनबदगी हौगतुना इरुजबा माइथबरदुना अचंबा मिसम अमने सेटनबा फिरोल सेट चादुना करी करीनो खरा चारगा चटनबा थौरांगलम्मी निंगथौना उरदुना ngak नांगलई निंगथौदुना लांगंबा करीनो नंगना तौरिबसिना लांगंबना बाजे लेबाकसे ऐना लानमीसिंगा चटपसिदी पेंदे मिसम सादुना येंगसिलुगे अदुदे लेबाकसिगी फिबम हेना कुपना उबा फंगनी खंजै नचाना होइने इपादी नोंबदा खलुदे इच्चागी वखल सिगुमना चलो इच्चासिदी अदुबु वा मखा ताबा नंगदे लांगंबना चटलुखिगे हाइरमलगा मागी थोकपा चाना थकनबा खरा योमदुना चेनख्रे निंगथौदी मागी अरोनबा का अदुदे चंख्रे सोमदा लांगंबा चिंग अदुदा मखोंगना कारकपगी वाबना सिगदौरे पोथा कारकपदा कैसाल चनुगी लेफमदु यौरक्लम्मी सुरुंग अदुदा चंगदुना कोयेंग येंगी अदुगा इसुक सुक्थना सुरुंगदुदगी मपालदा थोलक्तुना उखोंग अमदा फम्मी मनुंगदा माना उरक्लिबा मिरांग थुरबा पोथाफम करिसु लेरमद्रे ममांगदा लेरंबा थांगतेन मयामना चिंगबा माना खल्लुई कैसाल चनु चटख्रे मागा उनखिबा नुमित अदुदगी मीना खंखिनि हाइदुना महाक अतोपा मफम अमदा चटख्रे हाइना करिगिनो खंगदबा अथिंगबा ngamdaba pirang amana tatana otlari mitpham homdana awabagi wakhalga iroinana ngehak phammi mitludagi pirangdi lepa leitana sintharakli chetlage haina mapidu teithoi haugalakpada kai khongbagi makhol tarai langamba u mathakta sachet ka khatle
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯝꯈꯤꯅꯤ ꯈꯟꯗꯨꯅ ꯎ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯔꯦ, ꯑꯗꯨꯉꯩ ꯎꯈꯤꯕ ꯅꯤꯡꯊꯤꯕꯤ ꯃꯤꯁꯅꯥꯗꯣ꯫ ꯍꯔꯥꯎꯕꯅ ꯄꯪꯈꯩ ꯂꯩꯇ꯭ꯔꯕ ꯂꯥꯡꯉꯝꯕ ꯉꯥꯏꯍꯥꯛꯇꯨꯗ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯀꯨꯝꯊꯔꯛꯎ ꯅꯪ ꯐꯨꯕ ꯂꯥꯛꯏꯅꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯡꯉꯝꯕꯁꯨ ꯁꯠ-ꯁꯠ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯁꯥꯜ ꯆꯅꯨꯅ "ꯑꯩꯅ ꯅꯪ ꯐꯨꯕ ꯂꯥꯛꯏꯅꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯉꯒ ꯂꯩꯅꯦ"꯫ ꯂꯥꯡꯉꯝꯕꯅ "ꯐꯨꯒꯦꯁꯨ ꯐꯨꯕꯤꯔꯣ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯂꯩꯇꯅ ꯐꯨꯒꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯂꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ"꯫ ꯂꯩ ꯃꯐꯝ ꯀꯥꯍꯟꯗꯣꯏꯕ ꯃꯇꯦꯡ ꯂꯧꯕꯗ ꯁꯛꯇꯣ ꯇꯁꯦꯡꯅ ꯈꯪꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯅ, ꯑꯗꯨꯏꯅꯦ꯫ ꯀꯩꯁꯥꯜ ꯆꯅꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯡꯉꯝꯕꯁꯨ ꯀꯩꯁꯥꯜ ꯆꯅꯨꯒꯤ ꯃꯔꯝꯗ ꯒ꯭ꯔꯤꯒꯤ ꯇꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯀꯩꯁꯥꯜ ꯆꯅꯨꯅ ꯂꯥꯡꯉꯝꯕꯕꯨ ꯑꯆꯤꯛꯄ ꯆꯦꯛꯂꯥꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯟꯕ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯏ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯇꯞꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯤꯔꯛꯏ꯫ ꯆꯍꯤ 19ꯒꯤ ꯃꯃꯥꯡꯗ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯈꯨꯜꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯉꯝꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤꯁꯨ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯊꯥꯡꯗ ꯇꯦꯟꯗ ꯑꯇꯩ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗ ꯂꯝꯕꯥ ꯂꯩꯇꯕ ꯅꯨꯄꯥꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯨꯅ ꯇꯧꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯧꯒꯜꯂꯣꯟ ꯈꯪꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯒꯟꯕ, ꯃꯇꯝ ꯆꯨꯞꯄꯗ ꯍꯔꯥꯎ ꯇꯌꯥꯝꯅꯇ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕ ꯃꯐꯝꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯉꯥꯜꯅ ꯃꯁꯦꯛ ꯅꯥꯏꯅ ꯉꯥꯜꯂꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯑꯉꯝꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯑꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯑꯔꯥꯏꯕ ꯑꯉꯥꯡ ꯅꯠꯇꯦ, ꯃꯄꯥꯒꯨꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯡ ꯇꯥ ꯇꯦꯟ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯝꯂꯛꯄꯅꯤ꯫ ꯁꯛꯁꯨ ꯂꯥꯏꯒꯤ ꯃꯆꯥꯗꯒꯤ ꯇꯥꯗꯦꯗꯣ꯫ ꯁꯛ ꯆꯨꯗ ꯌꯦꯡꯂꯦ ꯃꯃꯥ ꯂꯧꯏ, ꯃꯍꯩ ꯃꯁꯤꯡꯗ ꯌꯦꯡꯂꯦ ꯃꯄꯥ ꯂꯧꯏ꯫ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯆꯍꯤ 10 ꯍꯥꯏꯔꯛꯄꯗ ꯊꯥꯡ ꯇꯦꯟꯒꯤ ꯃꯍꯩ ꯏꯔꯥꯏ ꯂꯥꯏꯅ ꯇꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯇꯝꯕ ꯌꯥꯕꯁꯨ ꯇꯝꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯂꯝ ꯀꯣꯏꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯤꯔꯨꯡ ꯄꯥꯏꯗꯨꯅ ꯇꯦꯟꯖꯩ ꯃꯔꯤ ꯍꯥꯞꯂꯒ ꯃꯄꯥ ꯇꯝꯗꯨꯅ ꯀꯥꯞꯄ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯑꯉꯝꯕꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯏ꯫ ꯑꯉꯝꯕꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯑꯉꯝꯕ ꯁꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯑꯉꯝꯕ, ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯂꯦꯞꯂꯤꯕ ꯈꯣꯡꯂꯦꯞ, ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯀꯥꯞꯂꯤꯕ ꯇꯦꯟꯗꯝ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯊꯣꯛꯈ꯭ꯔꯦꯗ ꯈꯜꯂꯨꯕꯗ"꯫ ꯑꯉꯝꯕꯅ "ꯏꯅꯤꯡꯊꯧ, ꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ, ꯈꯪꯕꯤꯗ꯭ꯔꯕꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅꯒ ꯆꯥꯛꯎꯝꯕꯗ ꯂꯥꯛꯄꯗ ꯄꯝꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯇꯣꯝꯕꯤꯁꯦ ꯀꯥꯏꯅꯒ ꯄꯝꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯃꯁꯤꯕꯨ ꯏꯆꯥ ꯊꯋꯥꯏꯂꯦꯝꯕꯤꯔꯅꯦ? ꯏꯁꯦ, ꯏꯆꯥꯗꯤ ꯂꯩꯁꯥꯕꯤ ꯐꯔꯗꯅ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦ, ꯃꯄꯥ ꯂꯧꯏꯅꯦꯍꯦ"꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯥꯅ ꯇꯦꯟ ꯀꯥꯞꯂꯤꯕꯗꯨ ꯃꯄꯥ ꯆꯨꯝꯅ ꯆꯨꯝꯅ ꯀꯥꯞꯄꯗꯨꯗ ꯅꯤꯡꯊꯧꯗꯤ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯇꯦꯟ ꯀꯥꯞꯄꯗꯨ ꯇꯟꯁꯤꯜꯂꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯎꯕꯗꯨꯗ ꯅꯤꯡꯊꯧꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯁꯤꯗꯤ, ꯅꯪꯗꯤ ꯇꯦꯟ ꯀꯥꯞꯄꯁꯤꯗꯤ ꯀꯅꯥꯅ ꯇꯝꯕꯤ"꯫ ꯊꯋꯥꯏꯂꯦꯝꯕꯤꯅ "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯄꯟꯊꯧꯅ ꯇꯝꯕꯤ"꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯟꯃꯤ ꯈꯔꯅ ꯁꯦꯟꯅꯔꯒ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ꯫
ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯄꯟꯊꯧ, ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯔꯥꯝꯕꯥꯏ ꯍꯨꯟꯕꯁꯨ ꯇꯝꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯁꯒꯣꯜ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯂꯤꯔꯨꯡꯇꯦꯟꯗꯨ ꯄꯥꯏꯔꯒ ꯀꯥꯞꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ, ꯕꯥꯖꯤ, ꯂꯤꯔꯨꯡꯁꯦ ꯀꯥꯞꯄ ꯅꯨꯡꯉꯥꯏꯌꯦ, ꯑꯩ ꯃꯁꯤ ꯄꯥꯝꯃꯦ, ꯁꯤꯒ ꯃꯥꯟꯅꯕ ꯑꯃ ꯁꯥꯕꯤꯌꯨ, ꯁꯤꯗꯤ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤꯅꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯑꯉꯥꯡ ꯍꯥꯏꯔꯛꯂꯕꯗꯨꯗ ꯃꯄꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯛꯇꯕꯨ ꯄꯤꯛꯇꯛ ꯄꯤꯛꯄꯒꯤ ꯑꯉꯥꯡ ꯃꯥꯟꯖꯕꯒꯤ ꯋꯥꯅꯤ, ꯆꯍꯤꯗꯤ ꯂꯥꯡꯉꯝꯕꯒ ꯀꯩꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ, ꯍꯟꯒꯦ ꯍꯥꯏꯅ ꯍꯜꯂꯕꯗ ꯊꯥꯕꯨꯝ 4-5 ꯈꯛꯇꯅꯤ꯫ ꯑꯉꯝꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯊꯪ ꯈꯟꯕꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯂꯤꯔꯨꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯩꯅ ꯁꯥꯖꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗ ꯑꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯣꯡꯈꯤꯕ ꯕꯥꯁꯤꯒꯤ ꯁꯨꯔꯅ ꯈꯨꯜ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯥꯈꯤ ꯑꯃꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯈꯣꯡꯕꯤꯌꯨ ꯇꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯈꯔꯅꯤ ꯂꯩꯔꯒ ꯑꯉꯝꯕꯅ ꯂꯥꯡꯉꯝꯕꯒꯤ ꯂꯤꯔꯨꯡ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯖꯩ꯫ ꯂꯥꯡꯉꯝꯕ ꯂꯤꯔꯨꯡꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯦ, ꯀꯅꯥ ꯑꯃꯠꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ꯫ ꯉꯁꯤꯗꯒꯤ ꯍꯌꯦꯡ, ꯍꯌꯦꯡꯗꯒꯤ ꯍꯪꯆꯤꯠ, ꯍꯪꯆꯤꯠꯇꯒꯤ ꯃꯁꯦꯟ, ꯃꯁꯦꯟꯗꯒꯤ ꯃꯔꯧ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯈꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯆꯦ ꯊꯥꯔꯛꯄꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯟ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛꯀꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯀꯧꯈꯠꯇꯨꯅ ꯂꯥꯟꯃꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯝꯃꯤ꯫ ꯑꯉꯝꯕꯁꯨ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯑꯉꯝꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯂꯥꯏꯐꯤꯗꯕꯤꯒꯨꯝ ꯃꯥꯒꯤ ꯊꯥꯡꯁꯥꯡꯗꯨꯅ ꯍꯥꯏꯗꯠꯇꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯥꯟ ꯑꯗꯨ ꯂꯣꯏꯕ ꯈꯝꯕꯒꯤ ꯃꯃꯤꯡ ꯂꯧꯗꯦ꯫ ꯅꯣꯡꯃꯈꯛ ꯂꯥꯟ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯇꯟꯖꯥ ꯐꯪꯂꯝꯃꯤ꯫ ꯀꯌꯥꯗ ꯊꯃꯣꯏ ꯁꯣꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯗ ꯆꯟꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯥꯟꯕꯨꯡꯗ ꯌꯥꯏꯕꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯅꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯕꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯆꯥ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯇꯦꯡꯊꯥꯅ ꯅꯥꯑꯣꯏꯅꯔꯤꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥ ꯀꯌꯥꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯅ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯈꯤꯒꯦ ꯍꯥꯏꯅ ꯁꯝꯂꯥꯡ ꯃꯄꯣꯛ ꯀꯥꯏꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯤꯕ ꯑꯄꯤꯛꯄ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌꯥꯅ ꯅꯋꯥ ꯑꯣꯏꯔꯤꯕ ꯋꯥꯈꯜꯁꯤꯡꯗꯗꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯆꯩꯅꯥ ꯍꯥꯏꯕꯁꯤ ꯈꯪꯖꯗ꯭ꯔꯤꯗꯣ, ꯑꯗꯨꯃꯛꯅ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯞꯆꯔꯤ꯫ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯏꯉꯦꯂꯩꯒ ꯑꯉꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯈꯧꯔꯥꯡꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ, ꯏꯃꯥ, ꯄꯟꯊꯧꯅ ꯂꯥꯟꯕꯨꯡꯗ ꯆꯠꯈꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ, ꯑꯗꯨꯅ ꯄꯟꯊꯧ ꯁꯣꯛꯇꯅꯕ ꯑꯩꯁꯨ ꯁꯦꯟꯅꯕ ꯆꯠꯀꯦ꯫ ꯏꯉꯦꯂꯩꯅ, ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪꯒꯤ ꯄꯟꯊꯧꯗꯤꯅꯦ ꯄꯥꯡꯒꯜꯗꯁꯨ ꯂꯧꯁꯤꯡꯗꯁꯨ ꯈꯨꯠꯂꯥꯏꯗꯁꯨ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯤꯅꯤꯅꯦ, ꯅꯪꯒꯤ ꯄꯟꯊꯧ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ ꯏꯆꯥꯇꯣꯝꯕꯤ꯫ ꯏꯃꯥ, ꯄꯟꯊꯧ ꯂꯥꯛꯑꯦ, ꯏꯅꯤꯡꯊꯧꯒ ꯂꯥꯛꯃꯤꯟꯅꯔꯤꯌꯦ꯫ ꯏꯉꯦꯂꯩ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯑꯉꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯉꯦꯂꯩꯗꯤ ꯀꯞꯄꯗ ꯃꯃꯤꯠꯀ ꯉꯛꯁꯛ ꯉꯥꯡꯂꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯀꯞꯀꯅꯨ ꯏꯃꯥ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯉꯝꯕꯅ, ꯍꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ, ꯂꯥꯟꯁꯨ ꯈꯔꯅꯤ ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ, ꯑꯗꯨꯒ ꯏꯆꯥꯇꯣꯝꯕꯤꯁꯦ ꯀꯣꯅꯨꯡꯗ ꯃꯍꯩ ꯃꯁꯤꯡꯒ ꯇꯝꯍꯟꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯤ,
ꯏꯉꯦꯂꯩꯅ ꯐꯔꯁꯦ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯁꯥ ꯁꯣꯛꯊꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯄꯟꯊꯧ ꯉꯁꯤꯗꯤ ꯑꯩꯅ ꯁꯖꯤ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯏ ꯄꯟꯊꯧꯅ ꯌꯥꯏꯔꯒ ꯏꯃꯥꯅ ꯊꯣꯡꯂꯒ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯔꯨꯔꯁꯤ꯫ ꯏꯉꯦꯂꯩ ꯑꯃꯗꯤ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯝꯕ ꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯉꯝꯕꯅ ꯏꯍꯦ ꯏꯆꯥꯇꯣꯝꯕꯤꯕꯨ ꯁꯗꯥꯟꯕꯒ ꯆꯠꯂꯕ꯭ꯔꯥꯅꯦ? ꯊꯋꯥꯏꯂꯦꯝꯕꯤꯅ ꯄꯟꯊꯧꯅ ꯂꯥꯟꯕꯨꯡꯗ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯏꯃꯨꯡ ꯄꯨꯕ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯄꯟꯊꯧ꯫ ꯌꯥꯔꯤꯁꯦ ꯋꯥꯔꯤꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯁꯤ ꯌꯨꯝ ꯍꯥꯟꯅ ꯌꯧꯁꯤꯜꯂꯨꯈꯤꯁꯦ꯫ ꯑꯉꯝꯕꯅ ꯃꯃꯥ ꯑꯩꯗꯤ ꯌꯨꯝꯗ ꯆꯪꯂꯔꯣꯏꯒꯦ ꯂꯥꯟ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯃꯤꯟꯅꯔꯁꯤꯁꯦ꯫ ꯏꯆꯥꯅ ꯐꯥꯔꯛꯄ ꯁꯖꯤꯗꯣ ꯂꯧꯔꯒ ꯊꯅꯝꯃꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯅꯅꯕ ꯉꯁꯤꯒꯤꯗꯤ ꯅꯃꯥꯅꯆꯥ ꯆꯥꯊꯣꯛꯃꯤꯟꯅꯧꯔꯣ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯤꯗꯣ꯫ ꯏꯉꯦꯂꯩꯅ ꯎꯔꯛꯏ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯂꯧꯔꯝꯂꯒ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯠꯅꯈꯤꯕ ꯃꯗꯨ ꯎꯕꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯑꯉꯝꯕꯁꯨ ꯏꯉꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯆꯥꯅꯨꯄꯤꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯊꯋꯥꯏꯂꯦꯝꯕꯤꯅ ꯊꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯋꯥ ꯇꯦꯡꯊꯥꯈꯣꯜ ꯈꯛꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯤꯐꯝꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯗꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯗ ꯍꯣꯔꯦꯟ ꯑꯦꯟꯁꯥꯡ ꯊꯣꯡꯅꯕ ꯎꯃꯪꯗꯒꯤ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯈꯔ ꯍꯦꯛꯂꯨꯁꯨ ꯃꯍꯥꯛ ꯃꯤꯐꯝ ꯌꯥꯎꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯑꯗꯨ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯦ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯨ ꯍꯥꯏꯅ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯑꯉꯝꯕꯅ ꯊꯧꯅꯥ ꯍꯟꯗꯅ ꯂꯥꯎ ꯂꯥꯎꯗꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯈꯤ꯫ ꯃꯥꯁꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯏꯉꯦꯂꯩꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯝꯕꯅ ꯏꯉꯦꯂꯩ ꯁꯒꯣꯜꯁꯤꯗ ꯇꯣꯡꯈꯠꯂꯛꯎ ꯏꯆꯥꯇꯣꯝꯕꯤꯗꯤ ꯀꯗꯥꯏ? ꯏꯉꯦꯂꯩꯅ ꯏꯆꯥꯗ ꯎꯃꯪꯗ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯍꯦꯛꯄ ꯆꯠꯈꯤꯕꯅꯤ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯃꯅ ꯑꯉꯝꯕꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯍꯩꯊꯈꯤꯔꯝꯃꯤ꯫ ꯑꯉꯝꯕ ꯑꯃꯗꯤ ꯏꯉꯦꯂꯩ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯆꯠꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇꯒꯤ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩꯅ ꯏꯉꯦꯂꯩꯒꯤ ꯄꯨꯛꯆꯦꯠꯇ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯉꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯉꯦꯂꯩꯕꯨ ꯁꯧꯒꯠꯇꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯃꯥꯒꯤ ꯃꯅꯒꯟꯗ ꯊꯥꯡꯅ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯇꯠꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯄꯨꯔꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯅꯤꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤ ꯅꯥꯎꯁꯨꯝ ꯏꯁꯩꯅꯁꯨ ꯁꯨꯝꯕꯤꯔꯨꯕ ꯂꯩꯇꯅ꯫ ꯑꯀꯟꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏꯂꯦꯝꯕꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯕꯅ ꯎꯃꯪ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯊꯋꯥꯏꯂꯦꯝꯕꯤ ꯃꯥꯒꯤ ꯃꯅꯒꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯄꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯌꯥꯝꯕꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯈꯔ ꯑꯃꯗꯤ ꯃꯈꯨꯠ ꯆꯤꯡꯂꯝꯂꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯄꯥ ꯊꯤꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯍꯥꯏꯕꯗ ꯃꯤꯐꯝ ꯐꯝꯐꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯏ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯤꯐꯝ ꯇꯧꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩ꯫
ꯎꯔꯦ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯄꯨꯊꯣꯛꯈꯤꯕ ꯅꯨꯄꯤ ꯈꯔꯒ ꯂꯥꯟꯃꯤ ꯈꯔꯒꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯊꯤꯕ ꯆꯪꯂꯛꯏ ꯎꯔꯦ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯉꯝꯕ ꯑꯃꯗꯤ ꯏꯉꯦꯂꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯋꯥꯏꯂꯦꯝꯕꯤ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯉꯛꯄꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯏꯄꯥꯛ ꯑꯃꯗ ꯎꯡꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯗꯝꯕꯒꯤ ꯀꯔꯝꯕ ꯈꯨꯠꯁꯦꯝꯅꯣ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯋꯥꯏꯂꯦꯝꯕꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥꯖꯕ ꯉꯝꯗꯅ ꯃꯔꯧ ꯂꯩꯕ ꯄꯤꯔꯥꯡꯅ ꯂꯩꯃꯥꯏꯗ ꯆꯣꯠꯅ ꯁꯤꯟꯊꯔꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯇꯝꯕꯥꯛꯇ ꯍꯤꯞꯍꯟꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯄꯤ ꯇꯥꯅ ꯆꯤꯟꯊꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯖꯩ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯄꯣꯛꯂꯣꯏꯅꯕ ꯑꯃꯗꯤ ꯑꯇꯩ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯒꯅꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯖꯤꯟꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯁꯤꯕ ꯅꯥꯏꯕꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯊꯋꯥꯏꯂꯦꯝꯕꯤꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯈꯤꯕꯗꯒꯤ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯦ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯈꯤꯕꯒꯤ ꯄꯤꯔꯥꯡꯁꯨ ꯃꯃꯤ ꯁꯥꯝꯂꯛ ꯁꯤꯟꯊꯔꯛꯂꯝꯃꯤ ꯊꯋꯥꯏꯂꯦꯝꯕꯤꯅ ꯍꯥꯗ ꯏꯃꯥ ꯄꯣꯛꯄꯤ ꯄꯟꯊꯧ ꯅꯪꯕꯨ ꯁꯥꯐꯕ ꯅꯦꯆꯥꯕꯨ ꯆꯥꯎꯕ ꯁꯔꯦꯠ ꯐꯥꯔꯦ ꯈꯟꯗꯨꯅ ꯅꯥꯏꯇꯣꯝ ꯂꯦꯞꯆꯅꯕ ꯀꯔꯝꯕ ꯆꯥꯌꯦꯡꯅꯣ ꯑꯗꯨꯉꯩ ꯑꯩꯅ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯊꯥꯅꯨꯡꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯕꯨ ꯅꯤꯡꯉꯥꯏꯗꯅ ꯁꯨꯝꯕꯤꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯅꯆꯥ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯔꯦ ꯄꯟꯊꯧ ꯇꯨꯝꯈꯤꯒꯅꯨꯋꯣ ꯄꯟꯊꯧꯒꯤ ꯕꯥꯁꯤ ꯈꯣꯟꯖꯦꯜ ꯇꯥꯗꯅ ꯑꯩ ꯑꯍꯤꯡꯗ ꯇꯨꯝꯊꯕ ꯉꯝꯃꯣꯏꯌꯦ ꯏꯃꯥ ꯑꯩ ꯌꯦꯂꯥꯡ ꯀꯦꯡꯒꯨꯏ ꯍꯤꯡꯂꯛꯑꯦ ꯍꯜꯂꯛꯑꯦ ꯁꯤ ꯏꯃꯥ ꯑꯍꯤꯡꯒꯤ ꯆꯔꯥ ꯐꯥꯔꯗ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯁꯤ ꯏꯃꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯊꯋꯥꯏꯂꯦꯝꯕꯤ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯐꯝꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔꯁꯨ ꯇꯥꯔꯤ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯂꯥꯛꯂꯝꯃꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯌꯥ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯂꯝꯖꯤꯡꯕꯨꯔꯦꯟ ꯀꯣꯅꯨꯡꯗ ꯆꯠꯂꯨ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝ ꯁꯥꯔꯝꯃꯨ ꯂꯩꯕꯥꯛ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯜ ꯈꯔꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟ ꯑꯍꯜ ꯂꯃꯟ ꯈꯛꯇꯅ ꯀꯣꯅꯨꯡꯗ ꯑꯁꯣꯏ ꯑꯉꯝ ꯌꯥꯎꯗꯅ ꯂꯩꯅꯅꯕ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯄꯥꯛꯅ ꯁꯟꯅ ꯑꯋꯥꯕꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯏꯔꯩꯆꯥꯁꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯔꯗꯤ ꯁꯥꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯉꯝꯕ ꯑꯃꯗꯤ ꯏꯉꯦꯂꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯣꯟ ꯑꯅꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯋꯥꯏꯂꯦꯝꯕꯤꯅ ꯅꯤꯡꯊꯧꯅ ꯉꯝꯂꯤꯕꯁꯦ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯂꯝꯖꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯅꯥꯅ ꯃꯃꯥ ꯃꯄꯥ ꯁꯛꯀꯗꯧꯔꯤꯕ ꯑꯁꯣꯟ ꯑꯅꯥ ꯃꯌꯥꯝꯁꯤꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯀꯔꯝ ꯂꯦꯟꯗꯧꯔꯤꯕ ꯐꯩ ꯊꯋꯥꯏꯂꯦꯝꯕꯤ ꯃꯃꯥ ꯃꯄꯥ ꯄꯣꯛꯂꯣꯏꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯠꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯂꯦꯞꯇꯨꯅ ꯂꯩ ꯊꯋꯥꯏꯂꯦꯝꯕꯤꯅ ꯑꯩꯕꯨꯗꯤ ꯂꯝꯖꯥ ꯃꯤꯡꯊꯣꯜ ꯍꯥꯞꯄꯤꯔꯦ ꯃꯉꯥꯜꯒꯤ ꯂꯝꯕꯤ ꯂꯝꯖꯤꯡꯕꯤꯕ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯑꯅꯤꯒꯤ ꯌꯥꯏꯐ ꯌꯥꯋꯥꯁꯤꯡꯅ ꯏꯅꯥꯀꯣꯡ ꯑꯁꯤꯗ ꯁꯤꯡꯊꯥ ꯌꯩꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯂꯝꯖꯤꯡꯕꯤꯒꯅꯤ ꯀꯅꯥꯗ ꯑꯩꯅ ꯑꯣꯏꯅꯖꯒꯅꯤ ꯀꯅꯥꯒꯤ ꯃꯐꯝꯗꯒꯤ ꯃꯉꯥꯜꯒꯤ ꯂꯝꯕꯤ ꯇꯥꯛꯄ ꯌꯥꯋꯥꯁꯤꯡ ꯇꯥꯕ ꯐꯪꯒꯅꯤ ꯑꯩꯒꯨꯝꯂꯕ ꯂꯝꯖꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯩꯒꯨꯝꯕ ꯃꯉꯥꯜꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯂꯒ ꯃꯥꯕꯨ ꯃꯌꯨꯝꯗꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯨꯔꯛꯎ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
ꯊꯋꯥꯏꯂꯦꯝꯕꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯌꯨꯝꯗꯒꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯃꯄꯥꯅ ꯁꯤꯟꯅꯔꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯄꯥꯅ ꯃꯥꯕꯨ ꯁꯨꯝꯕꯗ ꯍꯦꯛ ꯍꯦꯛ ꯈꯣꯡꯕ ꯕꯥꯁꯤ ꯑꯗꯨ ꯃꯄꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯍꯥꯛ ꯄꯣꯠ ꯆꯩ ꯌꯣꯝꯂꯤꯕ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯟꯃꯤꯗꯨꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯑꯃ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯃꯌꯥꯝꯒꯤ ꯀꯥ ꯁꯤꯜꯂꯤ ꯂꯥꯡꯂꯤꯉꯩ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯤ ꯃꯕꯣꯛ ꯃꯕꯦꯟ ꯑꯃꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯦꯟꯊꯥꯅ ꯑꯣꯏꯅ ꯀꯞꯄꯗ ꯃꯆꯥꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯏꯃꯥ ꯑꯕꯣꯛ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤꯅ "ꯏꯕꯣ, ꯏꯅꯦ, ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯀꯅꯥꯅ ꯊꯦꯝꯕꯤꯅꯤ?" ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯞꯄ ꯐꯥꯖꯤꯟꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯀꯞꯂꯒꯅꯨ ꯍꯥꯏꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯅꯕ ꯖꯒꯣꯏꯕꯨ ꯁꯥꯕꯋꯣ, ꯏꯁꯩꯕꯨ ꯁꯛꯄꯋꯣ, ꯐꯥꯒꯤꯕꯨ ꯇꯧꯕꯋꯣ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯃꯄꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕꯗꯤ ꯃꯁꯥ ꯁꯣꯛꯀꯅꯤ, ꯃꯁꯥ ꯁꯣꯛꯂꯕꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯏꯔꯣꯏꯅꯅ ꯃꯥꯁꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯣꯝꯗ ꯃꯄꯥꯒꯤ ꯕꯥꯁꯤꯗꯨ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯑꯉꯥꯡ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ "ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯂꯥꯟꯃꯤ ꯑꯣꯏꯕ ꯈꯨꯔꯥ ꯇꯣꯟꯗꯣꯟꯅꯅꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯤꯕꯤꯗꯣ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ "ꯑꯩꯒꯤꯗꯤ ꯄꯤꯕꯤꯗꯦ, ꯃꯥ ꯌꯥꯝ ꯐꯠꯇꯦ." ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ "ꯑꯩꯗꯤ ꯃꯤꯅ ꯄꯤꯕ ꯆꯥꯅꯤꯡꯗꯦ, ꯃꯤꯅ ꯄꯤꯕꯗꯤ ꯌꯥꯝꯗꯦ. ꯏꯄꯥꯅ ꯂꯥꯟꯕꯨꯡꯗꯒꯤ ꯍꯜꯂꯛꯂꯒ ꯃꯌꯥꯝ ꯂꯩꯕꯤꯅꯤ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯃꯌꯥꯝ ꯑꯣꯏꯅ ꯆꯥꯒꯅꯤ." ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯗꯨ ꯊꯋꯥꯏꯂꯦꯝꯕꯤꯅꯁꯨ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯋꯥꯔ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯏꯇꯨꯛ ꯇꯨꯛꯊꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯞꯅ ꯃꯆꯥꯗ ꯌꯥꯝꯅ ꯋꯥꯅ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯆꯥꯗ ꯇꯨꯝꯂꯨꯔꯁꯦ ꯍꯥꯏꯅ ꯄꯨꯁꯤꯟꯈꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ, ꯋꯥꯍꯪ ꯀꯌꯥ ꯑꯃꯅ ꯃꯥꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯤ꯫ ꯋꯥꯍꯪ ꯌꯥꯎꯗꯕ ꯄꯥꯈꯣꯝꯅ ꯃꯥꯒꯤ ꯋꯥꯍꯪ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯆꯣꯏꯊꯣꯔꯛꯄꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯁꯣꯟꯊꯥꯡꯅꯅ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯔꯝꯃꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎ ꯑꯃꯗ ꯀꯥꯈꯠꯂꯤ, ꯑꯗꯨꯒ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯄꯥꯅ ꯈꯣꯡꯂꯝꯕ ꯕꯥꯁꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯔ ꯑꯗꯨꯃꯛ ꯆꯞ ꯆꯥꯅ ꯃꯥꯁꯨ ꯈꯣꯡꯂꯝꯃꯤ꯫ ꯃꯦꯡꯂꯕ ꯁꯨꯔ ꯑꯗꯨ ꯀꯣꯅꯨꯡ ꯄꯨꯡꯕ ꯅꯤꯜꯂꯝꯃꯤ꯫ ꯆꯣꯛꯊꯔꯕ ꯂꯥꯟꯃꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ, ꯅꯤꯡꯊꯧ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯈꯟꯖꯔꯤꯕ ꯃꯊꯪ ꯀꯟꯕ, ꯑꯋꯥꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕꯥꯁꯤ ꯑꯗꯨꯒꯤ ꯁꯨꯔꯒ ꯏꯔꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯜ ꯇꯥꯅꯈꯤꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯎꯔꯝꯃꯤ꯫ ꯏꯉꯦ ꯂꯩꯅ "ꯊꯋꯥꯏꯂꯦꯝꯕꯤ, ꯏꯃꯥꯒꯤ ꯏꯆꯥꯇꯣꯝꯕꯤ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ? ꯀꯞꯀꯅꯨ, ꯏꯆꯥꯅ ꯀꯞꯄꯗꯤ ꯏꯃꯥ ꯂꯩꯔꯩꯕꯥꯛ ꯑꯁꯤꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯏꯃꯥꯅ ꯏꯆꯥꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯧꯔꯤꯕ꯭ꯔꯥꯅꯦ?" ꯑꯉꯝꯕꯅ "ꯏꯄꯥꯒꯤ ꯃꯣꯝ, ꯊꯋꯥꯏꯂꯦꯝꯕꯤ, ꯏꯄꯥꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯗ. ꯏꯆꯥꯅ ꯀꯔꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯅꯣ? ꯏꯆꯥꯅ ꯀꯞꯇꯨꯅ ꯂꯩꯕꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒꯨꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯞꯄꯗ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ. ꯏꯆꯥꯅ ꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇꯕꯒꯨꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯏꯆꯥꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ. ꯏꯆꯥꯗꯤ ꯑꯆꯨꯝꯕ ꯑꯃꯗꯤ ꯃꯉꯥꯜ ꯃꯥꯒꯤ ꯃꯕꯦꯝꯃꯅꯤ. ꯏꯆꯥꯕꯨ ꯂꯥꯛꯆꯅꯕ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯍꯟꯒꯅꯨ. ꯇꯥꯏꯕꯪꯒꯤ ꯅꯤꯡꯊꯧ ꯄꯨꯝꯕꯅꯁꯨ ꯅꯪꯕꯨ ꯀꯤꯅ ꯆꯠꯍꯟꯒꯗꯕꯅꯤ."
ꯊꯋꯥꯏꯂꯦꯝꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ꯫ ꯃꯃꯪꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯅꯤꯡꯊꯧꯄꯨꯝꯕꯅꯁꯨ ꯑꯩꯕꯨ ꯀꯤꯅ ꯆꯠꯍꯟꯒꯗꯕ, ꯅꯤꯡꯊꯧꯄꯨꯝꯕꯁꯨ ꯑꯩꯕꯨ ꯀꯤꯅ ꯆꯠꯍꯟꯒꯗꯕ꯫ ꯑꯃꯝ ꯑꯉꯥꯜ ꯁꯤꯟꯅꯔꯝꯗꯥꯏ ꯃꯇꯝꯅꯤ꯫ ꯏꯔꯨꯖ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯃꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯄꯥꯒꯤ ꯕꯥꯁꯤ ꯑꯗꯨ ꯑꯆꯦꯠꯄ ꯁꯎꯅ ꯁꯥꯕ ꯈꯥꯎ ꯑꯁꯥꯡꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯃꯔꯛꯇꯒꯤ ꯃꯥꯏꯈꯨꯝ, ꯈꯣꯡꯐꯥ, ꯐꯤꯔꯣꯜ ꯑꯃꯨꯕꯅꯆꯤꯡꯕ ꯁꯦꯠ ꯆꯥꯗꯨꯅ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯅꯨꯡꯗꯨꯒꯤ ꯊꯪꯅꯕ ꯃꯐꯝꯗ ꯂꯩꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯀꯥꯈꯠꯈꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯂꯥꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯑꯔꯣꯟꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯔꯛꯇ ꯌꯥꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯥꯟ ꯑꯗꯨꯃꯛ ꯆꯠꯊꯔꯝꯃꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯊꯪ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯅ ꯂꯥꯟ ꯄꯣꯔꯦ ꯍꯥꯏꯅ ꯌꯥꯖꯔꯦ ꯍꯥꯏꯔꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯂꯦꯞꯅꯈ꯭ꯔꯦ ꯀꯣꯅꯨꯡ ꯑꯗꯨꯗ꯫ ꯑꯁꯣꯝꯗ ꯂꯥꯟ ꯑꯗꯨ ꯂꯣꯏꯔꯒ ꯑꯍꯤꯡꯗꯨ ꯂꯩꯈꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯉꯝꯂꯒꯅꯤ, ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯗꯨ ꯇꯞ ꯇꯥꯅ ꯆꯥꯅꯔꯒ ꯂꯥꯟꯃꯤ ꯈꯔꯅ ꯃꯥꯕꯨ ꯁꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯒꯤ ꯊꯧꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯅ ꯆꯦꯜꯂꯤ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯍꯥꯠꯇꯣꯛꯇꯨꯅ ꯅꯤꯡꯊꯧ ꯇꯨꯝꯐꯝ ꯇꯝꯅ ꯂꯣꯟꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯅꯤꯈꯛ ꯅꯤꯡꯊꯧ ꯁꯪꯂꯤꯕ ꯑꯗꯨ ꯎꯗꯨꯅ ꯂꯥꯟꯃꯤ ꯑꯅꯤꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯍꯥꯠꯈ꯭ꯔꯦ꯫ ꯑꯃꯅ ꯂꯩꯈꯝ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤ ꯍꯥꯠꯂꯤꯕꯁꯤꯅꯗꯤ ꯂꯩꯈꯝ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯀꯤꯕ ꯈꯨꯖꯦꯡ ꯐꯥꯕꯤ ꯑꯃ ꯎꯠꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯈꯨꯖꯦꯡ ꯐꯥꯕꯤ ꯑꯗꯨ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯁꯛ ꯈꯪꯅꯕ ꯈꯨꯗꯝ ꯑꯃꯅꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯅꯤꯡꯊꯧ ꯂꯩꯐꯝ ꯑꯗꯨꯗ ꯆꯪꯉꯤ, ꯑꯗꯨꯒ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧꯕꯨ ꯌꯦꯡꯉꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯇꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯤꯅ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤꯉꯩ ꯑꯩꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯛꯂꯔꯣꯏꯗꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯁꯤ ꯈꯜꯂꯒ ꯅꯤꯡꯊꯧꯕꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯥꯎꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯌꯥꯗ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯊꯥꯡꯒꯤ ꯃꯅꯤꯡꯗꯨꯅ ꯅꯝꯁꯤꯟꯕꯗꯒꯤ ꯂꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯊꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇꯨ ꯀꯛꯊꯠꯇꯨꯅ ꯐꯤ ꯈꯔ ꯐꯕ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯗꯨꯁꯨ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯗ ꯅꯤꯡꯊꯧꯗꯨ ꯀꯧꯕ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯃꯟꯈꯤꯕꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯂꯥꯟ ꯂꯦꯞꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯉꯔꯥꯡꯒꯤ ꯂꯥꯟꯃꯤꯗꯨ ꯕꯨꯇ꯭ꯔꯨꯞ ꯂꯥꯎꯅ ꯃꯈꯣꯡꯗ ꯇꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯗꯨꯒꯤ ꯃꯃꯥꯡꯗ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯕ ꯃꯀꯣꯛꯇꯨ ꯏ ꯇꯩꯔꯕ ꯐꯤ ꯑꯃꯒꯤ ꯃꯊꯛꯇ ꯈꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯂꯥꯟꯃꯤꯗꯨ ꯍꯧꯗꯣꯛꯇꯨꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯅꯤ, ꯂꯥꯟ ꯂꯦꯞꯂꯁꯦ ꯍꯥꯏꯅ ꯆꯦꯕꯥꯎꯁꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯂꯥꯟ ꯂꯦꯞꯀꯗꯧꯔꯕ? ꯑꯗꯨꯕꯨ ꯑꯁꯨꯛ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯂꯥꯟꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯋꯥꯏꯂꯦꯝꯕꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ, ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ꯫ ꯂꯝꯍꯦꯟꯕ ꯀꯌꯥꯕꯨꯁꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯁꯨ ꯍꯧꯔꯛꯈꯤ꯫
ꯅꯤꯡꯊꯧꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯛꯂꯣꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯃꯗꯤ ꯇꯨꯁꯣꯜꯂꯕꯁꯤꯡꯒꯤ ꯀꯠꯊꯣꯛꯂꯕꯤ ꯑꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯀꯤ ꯃꯀꯣꯛ ꯀꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯅꯣꯡꯃ ꯍꯜꯂꯦꯠ ꯀꯧꯕ ꯍꯨꯔꯥꯟꯕ ꯂꯨꯞ ꯑꯃ ꯀꯣꯅꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯤ꯫ ꯃꯈꯣꯏ ꯈꯔ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯣꯏꯖꯕ ꯀꯩꯁꯥꯜ 5 ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯀꯩꯁꯥꯜ 2 ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯀꯩꯁꯥꯜ 3ꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯏ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯀꯩꯊꯦꯜꯗꯨꯗ ꯌꯦꯂꯥꯡ ꯀꯦꯡꯒꯣꯏ ꯌꯣꯜꯂꯤꯕ ꯑꯉꯥꯡ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯎꯔꯦ ꯆꯥꯎꯔꯕ ꯀꯩꯁꯥꯜ 3ꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯆꯤꯛꯇꯅ ꯍꯥꯠꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯅꯒꯟꯗ ꯌꯦꯞꯄ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯈꯔ ꯅꯛꯅ ꯂꯩꯕ ꯀꯩꯁꯥꯜ ꯑꯃ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯥꯡꯁꯥꯡꯗꯨꯅ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯈꯧꯔꯤ ꯃꯄꯥꯗ ꯊꯥꯡ ꯑꯗꯨ ꯊꯤꯟꯖꯤꯜꯂꯤ꯫ ꯀꯩꯁꯥꯜ ꯑꯗꯨꯗꯤ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯣꯡꯗꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯀꯩꯁꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯈꯣꯡꯂꯤꯉꯩ ꯃꯩꯈꯦꯠꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯀꯩꯁꯥꯜ 2ꯗꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯌꯣꯛ ꯌꯥꯅꯔꯕ ꯃꯇꯨꯡ ꯀꯩꯁꯥꯜ 2ꯗꯨꯁꯨ ꯃꯊꯟꯗꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯆꯥꯎꯔꯕ ꯀꯩꯁꯥꯜꯁꯤꯡ ꯑꯗꯨꯕꯨ ꯆꯅꯨꯔꯥ ꯃꯊꯟꯇꯅ ꯍꯥꯠꯇꯣꯛꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯀꯩꯁꯥꯜ ꯆꯅꯨ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯃꯤꯍꯥꯠꯄ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯥꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯗꯛꯇ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯤꯕꯅ ꯑꯔꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯎꯞꯂꯝꯕ ꯃꯥꯏꯈꯨꯝ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡꯗ ꯇꯣꯏꯅ ꯇꯥꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯑꯗꯨꯒ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯨ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯄꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯒꯦ? ꯇꯧꯔꯝꯕ ꯂꯩꯔꯕꯁꯨ ꯂꯥꯏꯅ ꯋꯥꯔꯛꯆꯁꯅꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯂꯥꯟ ꯂꯣꯏꯕ ꯃꯇꯝꯗꯣ ꯑꯗꯣ ꯅꯪꯁꯨ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯧꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗꯣ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯁꯨ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯛꯄ ꯑꯉꯥꯡ ꯑꯃ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯥꯁꯨ ꯂꯝꯄꯥꯛꯇ ꯏꯁꯩ ꯁꯥꯔꯤꯕ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯍꯔꯥꯎ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯒꯤ ꯍꯟꯗꯣꯛꯇꯦ ꯍꯥꯏꯅ ꯂꯥꯟꯃꯤ ꯑꯃꯅ ꯆꯩꯔꯒ ꯇꯥꯟꯁꯤꯜꯂꯤꯕ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯎꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯑꯉꯥꯡꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯃꯌꯥꯝꯗ ꯄꯣꯠ ꯆꯩ ꯌꯦꯜꯂꯤ꯫ ꯑꯉꯥꯡꯁꯤꯡꯗꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯦꯟꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯁꯨ ꯂꯧꯕ ꯆꯪꯂꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯠꯂꯤ ꯐꯤꯔꯣꯟ ꯁꯤꯟꯗꯣꯛꯎꯁꯣ ꯑꯗꯨꯒ ꯂꯥꯛꯎꯅ ꯆꯩꯔꯤꯕ꯫ ꯑꯉꯥꯡ ꯑꯗꯣ ꯁꯨꯠ ꯀꯞꯄꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯎꯏ, ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯅꯥꯕꯅꯦ ꯑꯉꯥꯡꯗꯣ, ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯏꯪꯁꯨ ꯏꯪꯕ ꯃꯥꯜꯂꯤ꯫ ꯀꯣꯟ ꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯄꯝꯃꯤ꯫ ꯐꯔꯒ ꯃꯌꯥꯝꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯌꯦꯡꯂꯒ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯕꯨꯛꯁꯨ ꯂꯥꯝꯕ ꯃꯥꯜꯂꯤ꯫ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯪꯕꯤꯈꯤꯗꯦ꯫ ꯑꯩꯅ ꯆꯪꯁꯤꯟꯒꯗꯕꯁꯨ ꯑꯩꯕꯨ ꯎꯈꯤꯕ ꯂꯥꯟꯃꯤꯗꯣ ꯃꯐꯝꯗꯨꯒꯤ ꯉꯥꯛꯂꯣꯏ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯪꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯊꯧꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯉꯥꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯛ ꯀꯟꯅ ꯈꯨꯔꯛꯏ꯫ ꯑꯗꯨꯒ ꯏ ꯑꯣꯔꯤꯕ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯌꯦ꯫ ꯑꯗꯨꯒ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯐꯨꯝꯖꯤꯜꯂꯨꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯦ, ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯃꯁꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯗ ꯎꯠꯄꯅ ꯃꯥꯒꯤ ꯑꯊꯣꯏꯕ ꯄꯥꯟꯗꯝꯅꯤ, ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤꯗꯣ
ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯂꯥꯟꯒꯤ ꯄꯨꯡ ꯌꯩꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒ ꯃꯥꯌꯣꯛ ꯌꯥꯅꯕ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯍꯩ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯅꯩ꯫ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯥꯟꯕꯨꯡ ꯑꯗꯨꯗ ꯂꯥꯟ ꯁꯣꯛꯅꯅꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨ ꯅꯣꯡꯉꯥꯟꯕꯒ ꯂꯥꯟ ꯇꯧꯅꯅꯕ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯈꯨꯠꯂꯤꯡꯅꯅ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯃꯄꯥꯗ ꯍꯪꯕꯗ ꯅꯣꯡꯃ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯛꯇꯨꯅ ꯆꯤꯔꯣꯜ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯝꯂꯤꯕꯗꯨ ꯂꯥꯟ ꯄꯥꯎꯅꯤ꯫ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯂꯥꯟ ꯍꯧꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯌꯦꯡꯗꯤ ꯂꯥꯟ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯃꯄꯥꯗ ꯂꯥꯟꯕꯨꯡꯗ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯃꯃꯥꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯇꯛꯃꯟꯕ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯟ ꯁꯤꯡꯅꯕꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯂꯛꯂꯕꯗ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯍꯥꯏꯅꯔꯨꯕ ꯂꯩꯇꯅ ꯄꯔꯦꯡ ꯊꯣꯔꯛꯂꯝꯃꯤ ꯂꯥꯟꯕꯨꯡꯗ꯫ ꯅꯤꯡꯊꯧꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯒ ꯂꯥꯡꯉꯝꯕꯅ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯟꯃꯤꯁꯤꯡꯒ ꯂꯩ꯫ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯟ ꯑꯁꯦ ꯇꯧꯗꯕꯅ ꯍꯦꯟꯅ ꯁꯥꯐꯒꯅꯤ꯫ ꯅꯌꯨꯝ ꯃꯀꯤ ꯄꯥꯡꯈ꯭ꯔꯣ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯔꯦꯜ꯫ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯨꯗ ꯊꯨꯔꯕ ꯉꯥꯕꯨ ꯑꯃꯨꯛ ꯊꯥꯗꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯂꯥꯟꯃꯤꯁꯥ ꯁꯦꯝ ꯁꯥꯔꯣ꯫ ꯂꯥꯟꯃꯤ ꯑꯃꯅ ꯂꯥꯟꯕꯨꯡ ꯊꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯏ꯫ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯈꯨꯠꯂꯤꯡꯅꯅ ꯂꯥꯟ ꯃꯥꯌꯣꯛ ꯌꯥꯔꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯂꯥꯟꯕꯨꯡ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯊꯧꯅꯥ ꯐꯅ ꯌꯦꯛꯅ ꯃꯥꯌꯣꯛ ꯌꯥꯔꯤꯕꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯥꯡꯉꯝꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯕꯨꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯤ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯥꯟ ꯃꯥꯌꯣꯛ ꯌꯥꯖꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯔ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯁꯣꯛꯅꯕꯗ ꯋꯥꯅ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯕꯨ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯡꯉꯝꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯊꯥꯡ ꯃꯇꯣꯟꯅ ꯊꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕꯗꯨ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯆꯥ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥ ꯀꯟꯒꯦ ꯊꯧꯔꯥꯡꯂꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯕꯨꯡ ꯃꯌꯥ ꯌꯧꯔꯛꯄꯗ ꯁꯤꯜꯍꯦꯠꯀꯤ ꯃꯤꯁꯤꯡ ꯅꯥꯁꯤꯡꯂꯕ ꯁꯥꯃꯨ ꯂꯥꯟꯃꯤ ꯑꯃꯅ ꯀꯥꯞꯂꯛꯄ ꯇꯦꯟꯆꯩꯅ ꯊꯕꯥꯛ ꯐꯥꯎꯅ ꯊꯨꯝꯅ ꯌꯨꯡꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯣꯟꯕꯗꯨ ꯎꯕꯗ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯤꯔꯨꯡꯗꯨ ꯄꯥꯏꯔꯒ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯇꯝꯅ ꯇꯦꯟꯆꯩ ꯈꯔ ꯀꯥꯞꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯃꯤꯍꯨꯜꯅ ꯆꯣꯡꯂꯛꯂꯕꯗ ꯃꯆꯥꯅ ꯊꯧꯅꯥ ꯐꯅ ꯌꯦꯛꯅꯕ ꯃꯥꯌꯣꯛ ꯌꯥꯔꯤꯕꯗꯨ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯇꯦꯜꯂꯕ ꯃꯤꯀꯨꯞ ꯈꯔꯗꯨꯗ ꯃꯆꯥꯒꯤ ꯊꯧꯅꯥꯕꯨ ꯌꯦꯡꯖꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯖꯩ, ꯑꯩꯒꯤ ꯊꯧꯅꯥ ꯐꯕ ꯏꯆꯥꯁꯦ ꯁꯣꯛꯍꯟꯒꯅꯨꯀꯣ꯫ ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯅꯁꯨ ꯇꯝꯃꯨ꯫ ꯑꯁꯣꯛꯄ ꯅꯤꯡꯊꯧ ꯑꯗꯨ ꯂꯥꯟꯕꯨꯡꯒꯤ ꯆꯤꯗꯥꯏꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯊꯤꯅ ꯁꯣꯛꯂꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯅꯤꯡꯊꯧ ꯁꯣꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯂꯥꯟ ꯑꯁꯤ ꯌꯦꯛꯅꯕꯅ ꯉꯝꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯊꯋꯥꯏꯂꯦꯝꯕꯤꯅ ꯂꯥꯛꯄꯗꯨꯗ ꯀꯤꯅꯔꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯅꯤꯡꯊꯧꯒꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯁꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯎꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯨꯕꯗꯒꯤ ꯂꯥꯡꯉꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯊꯗꯅ ꯌꯧꯔꯛꯏ꯫ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯡꯉꯝꯕ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯅꯤꯡꯊꯧꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯏ ꯈꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯡꯉꯝꯕꯅ ꯊꯋꯥꯏꯂꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ, ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡ ꯈꯨꯔꯨ ꯀꯨꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯉꯝꯕꯅ, ꯕꯥꯖꯤ, ꯐꯤꯚꯝꯁꯤꯗ ꯂꯥꯟ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯕꯥꯖꯤꯒꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯥꯟꯃꯤꯁꯥ ꯅꯈꯣꯏ 30ꯃꯨꯛ ꯆꯠꯂꯨ꯫ ꯑꯩꯒꯤ ꯏꯄꯥꯁꯦ ꯀꯣꯅꯨꯡꯗ ꯄꯨꯒꯗꯕꯅꯤ꯫
ꯁꯅꯥ ꯊꯣꯡꯒꯤ ꯑꯍꯩꯕ ꯄꯥꯟꯖꯤꯁꯤꯡ ꯂꯣꯏꯅꯃꯛ ꯀꯧꯗꯨꯅ ꯂꯥꯌꯦꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯂꯥꯡꯉꯝꯕ, ꯏꯆꯥꯗꯤ ꯉꯁꯤ ꯆꯥꯎꯕ ꯁꯔꯤꯛ ꯐꯥꯔꯛꯂꯦꯗꯣ꯫ ꯂꯦꯡꯗꯣꯟ ꯐꯥꯔꯕ ꯏꯆꯥꯅ ꯂꯩꯕꯥꯛ ꯑꯁꯦ ꯑꯋꯥꯠꯄ ꯂꯩꯇꯅ ꯉꯥꯛ ꯁꯦꯜꯂꯨꯀꯣ꯫ ꯏꯄꯥꯗꯤ ꯃꯇꯝ ꯌꯧꯔꯦꯗꯣ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯅꯤꯡꯕ ꯑꯃꯇꯪꯗꯤ꯫ ꯕꯥꯖꯤ, ꯕꯥꯖꯤ, ꯕꯥꯖꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯕꯥꯖꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯆꯥꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯤꯌꯨ ꯕꯥꯖꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ꯫ ꯀꯩꯁꯥꯜ ꯆꯅꯨ ꯑꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯛꯎ꯫ ꯂꯥꯡꯉꯝꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤꯅ ꯎꯞꯂꯝꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯎꯕ ꯐꯪꯖꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯉꯩ ꯎꯈꯤꯕ ꯊꯧꯅꯥ ꯐꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ, ꯇꯦꯟ ꯀꯥꯞꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯂꯩꯕꯥꯛ ꯁꯦꯟꯕꯤ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯡꯉꯝꯕꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡꯅ ꯃꯀꯣꯛꯇ ꯇꯥꯔꯛꯂꯕꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯥꯡꯉꯝꯕ ꯃꯥꯒꯤ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯇꯝꯅ ꯆꯠꯅꯕ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯤꯔꯨꯡꯗꯨ ꯄꯥꯏꯔꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ꯫ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯊꯧꯅꯥ ꯍꯟꯕ ꯂꯩꯇꯅ ꯂꯥꯟ ꯃꯥꯌꯣꯛ ꯌꯥꯔꯤꯕ ꯂꯥꯡꯉꯝꯕ ꯑꯃꯗꯤ ꯊꯋꯥꯏꯂꯦꯝꯕꯤ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯣꯡ ꯊꯤꯈ꯭ꯔꯕ ꯃꯐꯝꯗꯨ ꯂꯥꯟꯗꯨꯅ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯅꯥꯛ ꯌꯧꯔꯛꯏ꯫ ꯂꯥꯡꯉꯝꯕꯗꯤ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯝꯃꯤ꯫ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟꯖꯩ ꯃꯔꯨ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤꯡꯗꯨꯅ ꯀꯛꯊꯠꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯂꯥꯡꯉꯝꯕꯒ ꯅꯤꯡꯊꯧꯒ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯂꯥꯛꯄ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯂꯥꯡꯉꯝꯕ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯅꯤꯡꯊꯧꯒꯤ ꯂꯨꯈꯝꯗ ꯊꯥꯡ ꯊꯥꯗꯨꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯅꯤꯡꯊꯧꯒꯤ ꯂꯨꯍꯨꯞꯇꯨ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯂꯪꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯁꯝꯗ ꯄꯥꯏꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯠ ꯊꯗꯠꯂꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯅꯔꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯁꯤꯜꯍꯦꯠ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯅꯤꯡꯊꯧꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯕ ꯃꯀꯣꯛꯇꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯇꯕꯒꯤ ꯄꯥꯎꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯡꯉꯝꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯁꯨ ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯊꯋꯥꯏꯂꯦꯝꯕꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯃꯥꯒꯤ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯎ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯉꯝꯕꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯉꯝꯕꯅ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯔꯗꯕ ꯅꯠꯇ꯭ꯔꯣ? ꯊꯋꯥꯏꯂꯦꯝꯕꯤ ꯂꯥꯡꯉꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯉꯥꯎꯕꯤ, ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ꯫ ꯊꯋꯥꯏꯂꯦꯝꯕꯤꯅ ꯃꯊꯪ ꯈꯟꯕ ꯑꯩ ꯂꯥꯟꯖꯔꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯑꯁꯥꯎꯕꯅ ꯅꯤꯡꯊꯧꯕꯨꯁꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯜꯂꯨꯗꯦ ꯅꯤꯡꯊꯧꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯅꯨꯡꯁꯤꯖꯕ ꯃꯄꯥꯅꯤ ꯍꯥꯏꯕ꯫ ꯉꯁꯤ ꯈꯛꯇ ꯈꯪꯉꯤ꯫ ꯑꯆꯧꯕ ꯃꯆꯥ, ꯑꯅꯦꯝꯕ ꯑꯋꯥꯡꯕ ꯄꯨꯝꯅꯃꯛ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯏꯔꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯕ꯫ ꯐꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯗꯨꯅꯁꯨ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯅꯨꯡꯁꯤ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯂꯥꯟꯖꯔꯦ ꯃꯊꯪ ꯈꯟꯕ꯫ ꯊꯋꯥꯏꯂꯦꯝꯕꯤ ꯀꯟꯅ ꯀꯞꯂꯛꯏ꯫ ꯂꯥꯡꯉꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯤꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏ꯫ ꯀꯣꯅꯨꯡꯗ ꯆꯠꯂꯁꯦ꯫ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯉꯥꯏꯔꯤꯕꯁꯦ ꯅꯤꯡꯊꯧꯔꯦꯜꯒꯤ ꯐꯝꯕꯥꯜꯒꯤ ꯅꯥꯀꯟꯒꯤ ꯂꯩ ꯃꯐꯝꯗꯣ ꯀꯥꯗꯣꯔꯤꯕꯤ ꯅꯪꯅꯦ꯫
ꯊꯋꯥꯏꯂꯦꯝꯕꯤ ꯆꯃꯝꯅꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯛꯊꯈꯤ ꯂꯥꯟꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯡꯉꯝꯕꯗ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤ ꯑꯗꯨꯅ ꯁꯅꯥ ꯌꯥꯊꯪ ꯍꯥꯏꯖꯔꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯄꯤꯛꯅ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯏꯅꯤꯡꯊꯧ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯪꯆꯥꯎ ꯆꯥꯎꯗꯅ ꯂꯣꯏꯁꯤꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ ꯂꯥꯡꯉꯝꯕꯅ ꯀꯔꯤꯒꯤ ꯄꯤꯛꯅ ꯇꯧꯒꯗꯧꯔꯤꯕ ꯅꯤꯡꯊꯧꯗꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯥꯏꯔꯕ ꯃꯆꯥ ꯃꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯇ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯁꯤꯟꯅꯗꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯖꯒꯣꯏ ꯇꯧꯈꯤꯕꯅꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯅꯤꯜꯍꯜꯒꯗꯕꯅꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯟ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯤꯛꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯊꯋꯥꯏꯂꯦꯝꯕꯤ ꯂꯥꯡꯉꯝꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯝꯃꯤ ꯂꯥꯡꯉꯝꯕꯅ ꯊꯋꯥꯏꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯂꯥꯡꯉꯝꯕꯒꯤ ꯅꯥꯀꯜꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯏ ꯅꯨꯃꯤꯠꯇꯨ ꯂꯥꯡꯕ ꯃꯔꯛꯇꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯅꯈꯤꯔꯝꯃꯤ ꯂꯥꯡꯉꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯍꯔꯥꯎꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯍꯥꯎ ꯑꯊꯨꯝ ꯌꯦꯜꯂꯝꯃꯤ ꯊꯋꯥꯏꯂꯦꯝꯕꯤꯁꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯟꯕ ꯌꯥꯎꯖꯔꯝꯃꯤ ꯂꯥꯡꯉꯝꯕꯅ ꯎꯏ ꯊꯋꯥꯏꯂꯦꯝꯕꯤꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯑꯍꯥꯎ ꯑꯊꯨꯝ ꯌꯦꯜꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯊꯋꯥꯏꯂꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯀꯩꯁꯥꯜ ꯆꯅꯨꯅꯤ ꯍꯥꯏꯕ ꯈꯪꯅꯔꯝꯗꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯅꯔꯛꯄꯗ ꯂꯥꯡꯉꯝꯕꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯒꯗꯕ ꯂꯩꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯍꯧꯈꯤ ꯂꯥꯡꯉꯝꯕꯁꯨ ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯑꯉꯝ ꯑꯊꯧꯁꯤꯡ ꯇꯥꯟꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯊꯋꯥꯏꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯥꯂꯤꯋꯥꯔ ꯂꯩꯕꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯂꯝꯗꯝ ꯑꯣꯏꯈ꯭ꯔꯦ ꯊꯋꯥꯏꯂꯦꯝꯕꯤꯒꯤ ꯃꯆꯦ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯂꯥꯡꯉꯝꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ